ꯊꯥꯖꯒꯦ ꯀꯩꯅꯣꯁꯦ ꯈꯪꯗꯦ ꯊꯤꯉꯨꯅꯗꯣ ꯂꯥꯏꯚ ꯑꯃ ꯊꯥꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤ ꯃꯈꯥꯏꯁꯦ ꯅꯪ ꯑꯣꯟ ꯇꯧꯖꯕ꯭ꯔꯥ ꯍꯥꯏꯅꯦ ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝꯗ ꯋꯥꯐꯝ ꯊꯝꯖꯒꯦꯅ ꯑꯃꯨꯛ ꯂꯥꯏꯚ ꯂꯥꯛꯑꯦ ꯁꯤꯒ ꯂꯩꯁꯦ ꯀꯩ ꯀꯩꯅꯣ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ ꯑꯗꯨꯅꯤꯗ ꯍꯧꯖꯤꯛ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟ ꯂꯥꯏꯇꯤꯡ ꯃꯨꯠ फ्लिप हाइड लाइव वीडियो सेशन हाईलाइट क्रेड हाईलाइट ꯑꯩꯗ ꯃꯦꯁꯟ ꯑꯗꯨ ꯀꯩꯅꯣꯗ ꯄꯨꯊꯣꯔꯛꯎꯅꯦ सिलाक्ट्री ꯂꯥꯕ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯃꯨꯛꯀ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯍꯥꯏꯅ ꯂꯥꯏꯚ ꯂꯥꯛꯆꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯑꯒ ꯋꯥꯐꯝꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯀ꯭ꯔꯤꯁ ꯑꯃꯣꯝꯅ ꯍꯥꯏꯁꯦ ꯁꯥꯏ ꯁꯦꯠ ꯍꯥꯏꯌꯦꯗꯤ ꯀꯩꯅꯣ ꯑꯅꯧꯕꯅꯤꯒꯨꯝꯕꯁꯦ ꯍꯥꯏ ꯍꯥꯏꯕꯒꯤ ꯑꯩ ꯑꯩ ꯈꯪꯗꯦ ꯈꯪꯗꯦ ꯍꯟꯗꯛ ꯃꯌꯥꯝ ꯍꯥꯏꯔꯛꯏ ꯁꯦꯠ ꯍꯥꯏ ꯑꯦꯁ ꯑꯦ ꯑꯥꯏ ꯗꯤ ꯍꯥꯏꯔꯅꯤꯅ ꯍꯥꯏꯔꯅꯤ ꯁꯤ ꯑꯃꯐꯥꯎ ꯈꯪꯗꯦꯗꯨꯅꯦ ꯑꯩ ꯁꯦꯠ ꯍꯥꯏ ꯑꯩꯁꯦ ꯀ꯭ꯔꯤꯁ ꯑꯉꯣꯝꯅ ꯃꯃꯥ ꯅꯥꯕ ꯐꯔꯕꯣ ꯐꯔꯦ ꯍꯦꯟꯊꯣꯏꯕ ꯅꯥꯎꯔꯦꯝ ꯏꯆꯦ ꯃꯤ ꯅꯥꯕ ꯈꯔ ꯐꯕꯤꯔꯕꯣ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯤ ꯈꯔ ꯐꯔꯦ ꯑꯗꯣ ꯊꯥ 3 ꯃꯅꯨꯡꯗ ꯅꯠꯇ꯭ꯔ ꯊꯥ 6 ꯃꯇꯨꯡꯗ ꯈꯔ ꯑꯗꯨꯗꯒꯤꯁꯨ ꯍꯦꯟꯅ ꯑꯆꯧꯕ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯒꯤ ꯗꯔꯀꯥꯔ ꯇꯥꯒꯅꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯃꯤ 200 ꯐꯥꯔꯒ ꯑꯩꯅ ꯉꯁꯤ ꯂꯥꯏꯚ ꯊꯥꯖꯔꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯛꯀꯦ ꯀꯔꯤꯒꯤ ꯊꯥꯔꯛꯏꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤ ꯋꯥꯔꯤ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯦ ꯅꯍꯥꯟ ꯁꯟꯖꯤꯠ ꯌꯨꯝꯂꯦꯝꯕꯝ ꯏꯆꯦ ꯅꯥꯕ ꯐꯔꯕ꯭ꯔꯣ ꯈꯨꯔꯨꯝꯖꯩ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯔꯤꯕ ꯀ꯭ꯔꯤꯁ ꯄꯨꯝꯅꯃꯛꯄꯨ ꯑꯃꯣꯝ ꯃꯃꯥ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯅꯪ ꯁꯤꯀꯣ ꯅꯥꯕ ꯐꯖꯅ ꯐꯔꯒ ꯍꯣꯏ ꯂꯥꯛꯏꯕ ꯗꯦꯠ 1 ꯅꯠꯇ꯭ꯔ 2ꯗꯒꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯍꯦꯟꯊꯣꯏꯕ ꯅꯥꯎꯔꯦꯝ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯂꯦꯞꯇꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯤ ꯑꯦꯜ 200 ꯂꯣꯡ ꯐꯥꯔꯒꯀꯣ ꯁꯤ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯁꯨꯝ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯅꯠꯇꯦꯗ ꯍꯥꯏꯔꯣ ꯃꯌꯥꯝ ꯑꯈꯪꯕ ꯂꯩꯁꯨ ꯍꯥꯏꯖꯔꯛꯆꯅꯤ ꯑꯗꯣ ꯑꯩꯅ ꯂꯥꯏꯚ ꯂꯥꯛꯏꯁꯦ ꯑꯩ ꯂꯥꯏꯚꯁꯦ ꯃꯤ 200 ꯁꯨꯔꯀꯥꯟꯗ ꯋꯥꯐꯝ ꯈꯔ ꯊꯝꯒꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨꯅ ꯑꯩꯅ ꯂꯥꯏꯚꯁꯦ ꯂꯥꯛꯆꯕꯅꯤ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯃꯤ 40 ꯁꯨꯔꯦ ꯃꯔꯨ ꯑꯣꯏꯕ ꯂꯥꯏꯚ ꯂꯥꯏꯛ ꯊꯥꯔꯛꯄꯁꯤꯒꯤ ꯃꯦꯟ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯂꯥꯏꯚꯁꯦ ꯊꯥꯔꯒ ꯍꯥꯏꯖꯒꯦꯀꯣ ꯑꯁꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯎꯅꯕꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯣꯛ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯦ ꯍꯥꯏꯅ ꯂꯥꯏꯚꯁꯦ ꯂꯥꯛꯆꯔꯛꯄꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯉꯗꯤ ꯇꯥꯏꯃꯤꯡ ꯈꯔ ꯁꯣꯏꯅꯔꯕ ꯑꯩꯈꯣꯏ ꯊꯥꯏꯁꯦ ꯑꯩꯁꯨ ꯂꯥꯏꯚꯁꯦ ꯂꯥꯛꯀꯅꯦꯅꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯁꯨꯝ ꯉꯔꯥꯡ ꯀ꯭ꯔꯤꯁ ꯑꯉꯣꯝ ꯃꯃꯥ ꯑꯩ ꯃꯃꯥꯗ ꯂꯥꯏ ꯌꯦꯛꯂꯒ ꯄꯤꯈꯤꯗꯣꯏꯅꯤꯀꯣ ꯃꯃꯥ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯍꯣꯏ ꯍꯣꯏ ꯀ꯭ꯔꯤꯁ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯤꯁꯦ 200 ꯁꯨꯔꯀꯥꯟꯗ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯍꯥꯏꯒꯦꯀꯣ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯤꯐꯝ ꯑꯃ ꯐꯝꯃꯤ ꯃꯤ 200 ꯁꯣꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯁꯤꯌꯔ ꯇꯧ ꯇꯥꯕ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯋꯥꯔꯤꯗꯨ ꯁꯤꯌꯥꯔ ꯇꯧꯒꯦ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯅ ꯊꯥꯒꯠꯈꯤꯕ ꯄꯣꯁ ꯌꯨꯇꯨꯕꯇꯁꯨ ꯑꯗꯩꯗꯤ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩꯅ ꯊꯥꯒꯠꯈꯤꯕ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤ ꯏꯔꯩ ꯈꯣꯠꯂꯛꯏ ꯀꯥꯏꯅ ꯇꯧꯅꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯒꯦ ꯍꯥꯏꯅ ꯂꯥꯏꯚꯁꯦ ꯂꯥꯛꯄꯅꯤ ꯉꯔꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯑꯃ ꯐꯝꯃꯤꯟꯅꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯕꯗ ꯀꯔꯤ ꯑꯣꯏꯈ꯭ꯔꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯜꯂꯛꯀꯦ ꯍꯥꯏꯅ ꯂꯥꯏꯚꯁꯦ ꯂꯥꯛꯄꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯃꯤ 200 ꯁꯨꯔꯀꯥꯟꯗ ꯂꯥꯏꯚꯁꯦ ꯍꯥꯏꯖꯔꯛꯀꯦ ꯋꯥꯠꯂꯤ ꯃꯤ ꯑꯗꯣ 65 ꯃꯌꯥꯝ ꯌꯥꯔꯤꯃꯈꯩ ꯂꯥꯏꯚꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯅꯍꯥꯟ ꯌꯧꯈꯤꯕ ꯂꯥꯏꯐꯇ ꯅꯍꯥꯟ ꯂꯥꯛꯄꯤꯔꯝꯕ ꯃꯤ 200 300 ꯍꯦꯟꯅ ꯂꯥꯛꯄꯤꯔꯝꯃꯤ ꯅꯍꯥꯟ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯌꯧꯅꯕ ꯂꯥꯏꯐꯁꯦ ꯈꯖꯤꯛꯇꯪꯒ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯅꯍꯥꯟꯒꯤ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯐꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯦ ꯍꯥꯏꯅ ꯂꯥꯏꯐꯁꯦ ꯊꯥꯖꯔꯛꯄꯅꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯂꯥꯏꯐꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯩꯅ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯅꯦꯜꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯅ ꯎꯠꯄꯤꯕ ꯒ꯭ꯂꯥꯁꯁꯦ ꯄꯋꯥꯔꯅꯤ ꯌꯥꯝꯅ ꯊꯥꯅ ꯎꯕ꯭ꯔꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀ꯭ꯔꯤꯁ ꯑꯉꯣꯝ ꯃꯃꯥ ꯑꯩ ꯇ꯭ꯌꯨꯁꯟ ꯑꯃ ꯐꯠ ꯆꯠꯊꯣꯛꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ
ꯂꯥꯏꯐꯁꯦ ꯃꯤ 81ꯗꯤ ꯁꯨꯔꯦ share to bi ma'am share to ꯑꯗꯣ bi kan ꯂꯥꯏꯐ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯍꯥꯟꯒꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯗꯣ ꯌꯧꯅꯕ ꯅꯍꯥꯟ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯏꯔꯩ ꯈꯣꯠꯂꯩ ꯑꯩꯅ ꯂꯥꯏꯐ ꯊꯥꯈꯤꯕꯗꯣ ꯑꯗꯩꯗꯤ ꯌꯨꯇꯨꯕꯇꯁꯨ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩꯅ ꯊꯥꯒꯠꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯀꯩ ꯑꯣꯏꯅꯔꯒꯦ ꯍꯥꯏꯕꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡꯁꯦ ꯃꯤꯐꯝ ꯐꯝꯃꯤꯟꯅꯔꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯊꯝꯖꯔꯒꯦ ꯑꯩ ꯍꯣꯔꯦꯟ ꯍꯟꯖꯟꯅ ꯁꯨꯝ ꯇꯥꯍꯧꯗ꯭ꯔꯒꯗꯤꯀꯣ ꯑꯃꯅ ꯑꯃꯨꯛ ꯍꯪꯉꯛꯀꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯉꯛꯀꯅꯤ ꯑꯗꯩ ꯇꯥꯍꯧꯕ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛ ꯍꯟꯖꯟꯅ ꯍꯥꯏꯅ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯅꯤꯡꯉꯛꯑꯣꯏꯕ ꯑꯗꯨꯅ ꯑꯩ ꯃꯤ 200 ꯁꯨꯔꯀꯥꯟꯗ ꯋꯥꯐꯝꯗꯣ ꯊꯝꯖꯔꯛꯀꯦ ꯀꯥꯏ ꯍꯥꯏꯅꯣ ꯁꯤꯅ ꯃꯥꯂꯦꯝ ꯍꯥꯏꯔꯣ Hemolata inaw sonia khara phara mito yam thuna phara khaninge pau hagalaknaba ꯍꯣꯏ ꯏꯆꯦ ꯁꯨꯝ ꯈꯔ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩ ꯗꯦꯠ 1 ꯅꯠꯇ꯭ꯔ 2ꯗꯒꯤꯗꯤ ꯃꯌꯥꯝꯗ ꯌꯨꯇꯨꯕꯇ ꯁꯨꯝ ꯑꯦꯛꯇꯤꯚ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩ ꯅꯦꯄꯥꯜ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯗꯣꯛꯇꯔꯗ ꯆꯪꯉꯨꯕ ꯃꯐꯝꯗ ꯗꯣꯛꯇꯔꯒ ꯁꯥꯟꯅꯔꯛꯄ ꯑꯗꯩꯗꯤ ꯃꯦꯗꯤꯀꯦꯜꯒꯤ ꯃꯔꯝꯗꯁꯨ ꯋꯥꯐꯝ ꯈꯖꯤꯛꯇꯪ ꯊꯝꯃꯛꯀꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯤ 100 ꯍꯦꯜꯂꯛꯑꯦ ꯃꯤ 200 ꯁꯨꯔꯛꯄꯒ ꯑꯩ ꯅꯍꯥꯟꯒꯤ ꯊꯝꯈꯤꯕ ꯋꯥꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ moderator kari pinga yagadra ꯃꯣꯗꯦꯔꯦꯇꯔ ꯄꯤꯅꯕ ꯃꯤꯁ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯛꯏꯁꯦ Chris amom ꯍꯣꯏ ꯌꯥꯅꯤ ꯄꯤꯔꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯤ ꯈꯤꯇꯪ ꯂꯥꯏꯐꯁꯦ ꯈꯤꯇꯪ ꯁꯤꯌꯥꯔ ꯇꯧꯋꯣꯕꯀꯣ ꯃꯤ 200 ꯐꯥꯔꯒ ꯑꯩ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯈꯪꯅꯤꯡꯕ ꯂꯩꯔꯝꯒꯅꯤꯅ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯁꯤꯌꯥꯔ ꯇꯧꯔꯛꯄꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯌꯨꯇꯨꯕꯇ ꯊꯥꯒꯠꯈꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯈꯤꯕ ꯋꯥꯐꯝꯅꯤꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯣꯏꯈꯔꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯈꯪꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤ ꯋꯥꯐꯝꯗ ꯊꯝꯃꯨꯕꯅꯤꯅ ꯃꯌꯥꯝꯗ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯟꯅ ꯑꯩꯅ ꯂꯥꯏꯐꯁꯤꯁꯨ ꯊꯥꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯐ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯤ 128 ꯁꯨꯔꯦ ꯃꯤ 200 ꯁꯨꯔꯒ ꯑꯩ ꯋꯥꯐꯝꯗꯣ ꯍꯥꯏꯖꯔꯛꯀꯦ Hemolata yan taningi yamna ꯍꯣꯏ ꯏꯆꯦ ꯑꯗꯨꯅ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕ ꯐꯦꯃꯤꯂꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯋꯥꯐꯝꯁꯦ ꯃꯈꯥ ꯇꯥꯅ ꯀꯩ ꯑꯣꯏꯅꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯦ ꯍꯥꯏꯅ share ꯂꯥꯏꯐꯁꯦ to mi ꯊꯥꯔꯛꯄꯅꯤ jamani ꯉꯔꯥꯡ khudakta hai ꯑꯩꯈꯣꯏ yadena ꯃꯤ 200 ꯁꯨꯕꯒ ꯑꯩ ꯃꯌꯥꯝꯒꯤ ꯋꯥꯐꯝꯁꯦ ꯊꯝꯖꯔꯛꯀꯦ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯔꯒ ꯅꯍꯥꯟ ꯂꯥꯛꯑꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ mami ꯈꯪꯅꯤꯡꯉꯝꯒꯅꯤꯀꯣ chome la mi ꯑꯩꯈꯣꯏ ꯅꯍꯥꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯤ 300 ꯍꯦꯟꯅ ꯂꯥꯏꯐꯇ ꯂꯥꯛꯈꯤ ꯑꯩꯁꯨ ꯉꯁꯤ ꯂꯥꯏꯐ ꯊꯥꯏꯁꯤꯁꯨ ꯑꯩ ꯍꯥꯏꯗꯣꯛꯈꯤꯕ ꯂꯩꯔꯝꯃꯒ ꯇꯥꯔꯒꯗꯤ ꯑꯩꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯤꯌꯥꯔꯒꯨꯝꯕ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯂꯣꯏ ꯂꯥꯛꯀꯗꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯑꯗꯨꯅ ꯋꯥꯔꯤꯗꯣ ꯃꯌꯥꯝꯗ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯂꯥꯏꯐꯁꯦ ꯊꯥꯗꯣꯔꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯌꯨꯇꯨꯕ ꯐꯦꯃꯤꯂꯤ ꯌꯨꯇꯨꯕꯀꯤ ꯂꯩꯔꯤꯕ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯀꯔꯤ ꯑꯣꯏꯔꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯂꯣꯏ ꯈꯪꯍꯟꯐꯝ ꯊꯣꯛꯄꯗꯒꯤ ꯑꯩꯅ ꯂꯥꯏꯐꯁꯦ ꯊꯥꯔꯛꯄꯅꯦꯕ ꯑꯗꯣ ꯃꯤ 200 ꯁꯨꯕꯒ ꯋꯥꯐꯝꯗꯣ ꯊꯝꯖꯔꯛꯀꯦ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯐꯁꯦ ꯈꯖꯤꯛꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ Chris amom as Facebook ti yadre bet comment di loire Facebook ta pinabdo ꯍꯣꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦꯗ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯃꯌꯥꯝꯁꯦꯀꯣ ꯁꯤꯔꯒ ꯂꯣꯏ ꯂꯣꯏꯗꯣꯔꯤꯕ ꯉꯥꯛꯇꯅꯤ ꯁꯤꯁꯤꯒ ꯅꯣꯡ ꯅꯤꯅꯤꯒꯤ ꯄꯨꯟꯁꯤꯁꯤꯒ ꯑꯃꯅ ꯑꯃꯗ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯌꯥꯝ ꯂꯥꯏꯐ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯂꯥꯏꯐ ꯁꯤꯌꯥꯔ ꯇꯧꯔꯒ ꯑꯩ ꯃꯤ 200 ꯁꯨꯕꯒ ꯅꯍꯥꯟꯒꯤ ꯃꯈꯥ ꯇꯥꯕꯗꯣ ꯀꯔꯤ ꯑꯣꯏꯈꯔꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ Madhumangal lairen lakpam hai ꯅꯣꯡꯃꯅꯨ ꯌꯥꯝꯅ Madhumangal lairen lakpam hai ꯍꯦꯜꯂꯣ ꯃꯙꯨꯃꯪꯒꯜ ꯂꯥꯏꯔꯦꯟ ꯂꯥꯛꯄꯝ ꯍꯥꯏꯁꯦ Kay problem leirage Madhumangal lairen lakpam ꯑꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦ 141 ꯁꯨꯔꯦ ꯃꯤ 60 ꯈꯛ ꯂꯥꯛꯑꯒꯗꯤ ꯑꯩ ꯋꯥꯔꯤꯗꯣ ꯍꯥꯏꯖꯔꯛꯑꯒꯦ ꯅꯍꯥꯟ ꯑꯩꯅ ꯌꯨꯇꯨꯕꯇ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃ ꯊꯝꯈꯤꯕꯅꯤ ꯑꯩꯒꯤ ꯄꯣꯁꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯛꯏ ꯈꯣꯠꯂꯦꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯒꯦ ꯍꯥꯏꯅ ꯉꯁꯤ ꯂꯥꯏꯐꯁꯦ ꯊꯥꯔꯛꯄꯅꯦꯕ Ni jani jawbang ngayro oi sam lakam ꯃꯤ 200 ꯌꯧꯕꯒ ꯋꯥꯔꯤꯗꯣ ꯍꯥꯏꯖꯔꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯍꯟꯖꯟ ꯍꯥꯏꯔ ꯍꯣꯔꯦꯟ ꯇꯥꯅꯤꯡꯗꯦꯀꯣ ꯇꯥꯅꯤꯡꯕ ꯃꯌꯥꯝꯅ ꯑꯗꯨꯅꯤ ꯍꯥꯏꯒꯦ ꯇꯧꯔꯤꯁꯦ ꯉꯔꯥꯡ ꯑꯩꯈꯣই ꯐꯝꯃꯤꯟꯅꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯅ ꯀꯩ ꯋꯥꯔꯤꯗ ꯇꯥꯈꯔꯦ ꯌꯥꯅꯔꯕ꯭ꯔꯥ ꯌꯥꯅꯗ꯭ꯔꯕ꯭ꯔꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯀꯔꯝꯕ ꯀꯔꯤ ꯃꯤꯐꯝꯗ ꯂꯣꯏꯁꯟꯅꯔꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯀꯦ ꯍꯥꯏꯅ
176 ꯁꯨꯔꯦ ꯃꯤ 26 ꯃꯦꯝꯕꯔ ꯂꯥꯛꯑꯒꯗꯤ ꯃꯤ ꯆꯅꯤ ꯁꯨꯔꯅꯤ ꯃꯤ ꯆꯅꯤ ꯁꯨꯕꯒ 24 176 sorry 24 ꯑꯗꯨꯒ 24 ꯃꯦꯝꯕꯔ ꯋꯥꯠꯂꯤ 24 ꯃꯦꯝꯕꯔ ꯁꯨꯕꯒ ꯑꯩ ꯋꯥꯐꯝꯗꯣ ꯊꯝꯖꯔꯛꯑꯒꯦ ꯃꯌꯥꯝꯒꯤ ꯋꯥꯐꯝꯗ ꯃꯗꯨꯃꯪꯒꯜ ꯂꯥꯏꯅ ꯂꯥꯛꯄ ꯃꯅꯤ ꯆꯨꯝꯃꯤ ꯀꯔꯤ ꯆꯨꯝꯃꯤ ꯍꯥꯏꯕꯅꯦ ꯃꯌꯥꯝ ꯂꯥꯛꯑ ꯍꯥꯏꯒꯦ ꯍꯣꯏ ꯅꯠꯇꯗꯤ ꯁꯨꯝ ꯇꯥꯅ ꯂꯩꯕ ꯋꯥꯏꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤ ꯃꯤꯁꯨ ꯇꯥꯅꯤꯡꯉꯛꯇꯦꯕ ꯃꯌꯥꯝ ꯌꯥꯔꯤꯃꯈꯩ ꯂꯥꯏꯐꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯅꯍꯥꯟ ꯂꯥꯛꯑꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯐꯝꯗ ꯌꯧꯅꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯍꯥꯟ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯅꯦꯜꯅ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯑꯃ ꯊꯥꯔꯒ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯅꯔꯦ ꯍꯥꯏꯅ ꯂꯥꯏꯐ ꯊꯥꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯀꯔꯤ ꯑꯣꯏꯅꯔꯒꯦ ꯍꯥꯏꯕꯗꯣ ꯂꯥꯏꯐ ꯂꯥꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯈꯪꯉꯒꯗꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯅꯧꯅ ꯍꯧꯗꯣꯛꯅꯗ꯭ꯔꯦꯅ ꯑꯗꯣ ꯇꯨꯡꯗꯁꯨ ꯀꯅꯥꯒꯨꯝꯕꯅ ꯅꯍꯥꯟꯒꯤꯗꯣ ꯀꯩ ꯇꯧꯅꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯈ꯭ꯔꯦ ꯍꯪꯉꯛꯄꯗ ꯑꯃꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯉꯁꯤ ꯂꯥꯏꯐ ꯊꯥꯔꯛꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯀꯔꯤ ꯑꯣꯏꯔꯦ ꯀꯔꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯣ ꯈꯪꯍꯟꯒꯦ ꯍꯥꯏꯅ ꯂꯥꯏꯐꯁꯦ ꯊꯥꯔꯛꯄꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯨꯇꯨꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯒ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯑꯃ ꯂꯩꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯇꯤꯟꯅꯗꯅ ꯈꯪꯅꯗꯅ ꯂꯩꯔꯤꯕꯅꯤꯅꯀꯣ ꯑꯁꯤꯒ ꯇꯣꯡꯊꯥꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯃꯤꯠ ꯌꯦꯡꯉꯨꯕ ꯃꯐꯝ ꯑꯗꯨ ꯅꯦꯄꯥꯜꯒꯤ ꯃꯤꯠ ꯌꯦꯡꯐꯝ ꯃꯆꯥ ꯃꯦꯠꯁꯤ ꯅꯦꯇ꯭ꯔꯥꯂꯩꯗ꯭ꯔꯣ ꯍꯣꯏ ꯃꯦꯁꯤ ꯅꯦꯇ꯭ꯔꯥꯂꯩ ꯄ꯭ꯔꯥꯏꯚꯦꯠꯇꯁꯨ ꯆꯪꯉꯛꯑꯦ ꯒꯣꯔꯃꯦꯟꯗꯁꯨ ꯆꯪꯉꯛꯑꯦ ꯎꯀꯦ ꯍꯥꯊꯗꯤ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯄꯤꯁ ꯑꯃꯃꯝ ꯃꯃꯥ ꯔꯣꯃꯤꯇꯥꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯂꯦꯞꯄꯦ ꯈꯔ ꯑꯣ ꯃꯃꯥꯁꯨ ꯂꯦꯞꯄꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯔꯣꯃꯤꯇꯥꯁꯨ ꯅꯍꯥꯟ ꯋꯥꯔꯤ ꯁꯥꯟꯅꯩꯑꯕ ꯃꯥꯁꯨ ꯃꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯊꯕꯛ ꯑꯃ ꯂꯣꯏꯔ ꯑꯃ ꯊꯣꯛꯄꯅꯤꯅ ꯃꯥꯁꯨ ꯚꯤꯗꯤꯑꯣꯗꯣ ꯑꯦꯛꯇꯤꯞ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤꯁꯨ ꯃꯤꯠ ꯌꯦꯡꯕ ꯆꯠꯂꯝꯗꯥꯏ ꯐꯥꯎꯗꯤ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯂꯝꯕꯅꯦꯕ ꯃꯤꯠ ꯌꯦꯡ ꯆꯠꯂꯛꯄꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯦꯞꯄꯦ ꯈꯔꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯨꯇꯨꯕꯁꯦ ꯀꯩ ꯂꯥꯛꯑꯔꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯔꯣꯏ ꯍꯥꯏꯅ ꯈꯟꯅ ꯂꯩꯔꯨꯔꯕꯅꯦꯕ ꯑꯗꯨꯕꯨ ꯌꯨꯇꯨꯕꯇ ꯑꯗꯨꯗꯒꯤꯗꯤ ꯀꯟꯇꯦꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝꯅ ꯉꯥꯎꯕ ꯈꯣꯠꯄꯒꯤ ꯃꯑꯣꯡꯗ ꯇꯥꯔꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯑꯁꯨꯝ ꯌꯨꯇꯨꯕꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯪꯅꯍꯟꯕ ꯅꯨꯡꯁꯤꯅꯍꯟꯕ ꯃꯌꯥꯝ ꯄꯨꯔꯛꯄꯅꯤꯅꯀோ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯛꯑꯔꯣꯏ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯁꯦ ꯃꯤꯠ ꯅꯨꯡꯉꯥꯏꯇꯦ ꯊꯥꯗꯣꯛꯑꯒꯦ ꯈꯜꯂꯨꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯛꯑꯔꯣꯏ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯁꯦ ꯑꯇꯩꯁꯨ ꯐꯖꯅ ꯀꯨꯝꯊꯔꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯅ ꯌꯨꯇꯨꯕꯇ ꯑꯦꯛꯇꯤꯞ ꯑꯣꯏꯈꯠꯂꯛꯑꯒꯦ ꯍꯥꯟꯅꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯉꯝꯃꯤꯈꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯕ ꯍꯣꯠꯅꯔꯛꯑꯒꯦ ꯌꯥꯔꯤ ꯀꯦꯁ ꯃꯤꯠꯇꯨ ꯅꯥꯕ ꯐꯔꯣꯀꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯃꯨꯅꯕ ꯂꯥꯏꯔ ꯂꯥꯛꯐꯝ ꯍꯧꯖꯤꯛꯁꯦ ꯏꯔꯥꯡꯁꯦ ꯂꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯣꯏ ꯏꯔꯥꯡꯁꯨ ꯉꯔꯥꯡ ꯅꯍꯥꯟ ꯈꯔꯅꯤ ꯃꯃꯥꯡꯗꯒꯤꯀꯣ ꯍꯞꯇꯥ ꯑꯃꯔꯣꯝ ꯁꯨꯔꯦ ꯌꯥꯝꯅ ꯀꯟꯅ ꯈꯨꯠꯊꯣꯛꯅꯕꯒꯤ ꯄꯥꯎꯁꯨ ꯃꯌꯥꯝ ꯂꯣꯏ ꯐꯪꯉꯝꯒꯅꯤ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯂꯥꯏꯐ ꯊꯥꯔꯛꯏꯕꯁꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝꯗꯣ ꯊꯝꯒꯦ ꯍꯥꯏꯅ ꯂꯥꯏꯐꯁꯦ ꯊꯥꯔꯛꯄꯅꯤ ꯑꯗꯣ ꯃꯤ ꯆꯅꯤ ꯁꯨꯔꯒ ꯍꯥꯏꯔꯛꯀꯦꯅ ꯉꯥꯏꯕꯅꯤ ꯃꯤ ꯆꯅꯤꯁꯦ ꯁꯨꯈꯤꯗꯔꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯔꯤ ꯁꯨꯅꯤ ꯉꯥꯛꯇꯪ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏꯐꯁꯦ ꯑꯃꯃꯝ ꯁꯤꯌꯥꯔ ꯇꯧꯈ꯭ꯔꯒꯗꯤ ꯃꯤ ꯆꯅꯤ ꯍꯦꯜꯂꯅꯤ ꯃꯤ ꯆꯍꯨꯝꯕꯨ ꯍꯦꯟꯅ ꯂꯥꯛꯀꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯂꯥꯏꯐꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯔꯒꯗꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯂꯥꯏꯐꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯀꯃꯦꯟ You ꯂꯥꯛꯏꯁꯦ are from Bangladesh, SN Nayakel Namazan. You are from from Assam ꯍꯣꯖꯥꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯦꯡꯀꯇꯦꯁ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇꯤ ꯀꯤꯖꯩ ꯑꯗꯨꯅ ꯑꯩꯁꯨ ꯐꯦꯁꯕꯨꯛꯇꯗꯤ ꯌꯥꯝꯅ ꯑꯦꯛꯇꯤꯞ ꯑꯣꯏꯗꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛ ꯐꯦꯁꯕꯨꯛꯇ ꯈꯔꯅꯤ ꯆꯪꯉꯨꯕ ꯈꯪꯗꯦ ꯐꯦꯁꯕꯨꯛꯁꯤꯒ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯁꯨ ꯀꯣꯛꯀ ꯁꯥꯏ ꯅꯣꯡꯈ꯭ꯔꯖꯥꯠꯅꯤ ꯅꯪꯁꯦ ꯐꯦꯁꯕꯨꯛꯁꯦ ꯀꯩꯅꯣ ꯑꯩꯁꯨ ꯀꯣꯛꯀ ꯁꯥꯏ ꯀ꯭ꯔꯤꯁ ꯑꯉꯣꯝ ꯑꯩ ꯋꯥꯆꯞ ꯐ꯭ꯔꯦꯟꯁꯤꯡꯗ ꯂꯣꯏꯅ ꯁꯤꯌꯔ ꯇꯧꯔꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅꯤ ꯐ꯭ꯔꯦꯟ ꯇꯨꯃꯤꯡꯗꯦ ꯀꯃꯦꯟꯁꯦ ꯄꯥꯔꯧꯅꯦ ꯈꯔ ꯀꯃꯦꯟꯁꯦ ꯀ꯭ꯔꯤꯁ ꯑꯉꯣꯝꯗꯅꯤꯅ ꯑꯩ ꯋꯥꯆꯞ ꯐ꯭ꯔꯦꯟꯁꯤꯡꯗ ꯇꯧꯔꯦ ꯑꯣꯏꯅꯥꯝ ꯀꯤꯁ ꯄ꯭ꯔꯀꯥꯁ ꯑꯉꯣꯝꯗꯗꯤ ꯁꯦꯠ ꯍꯥꯏ ꯍꯦꯜꯂꯣ ꯚꯦꯡꯀꯇꯦꯁꯟ ꯂꯥꯏꯛ ꯒꯤꯚꯦꯟ ꯊꯦꯡꯀ꯭ꯌꯨ ꯚꯦꯡꯀꯇꯦꯁ ꯊꯦꯡꯀ꯭ꯌꯨ ꯇꯣꯟ ꯏꯪꯒꯨꯗꯝ ꯄꯥꯎ ꯇꯥꯖꯈꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ
ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯐ ꯁꯤꯌꯥꯔ ꯇꯧꯕꯤꯔꯕꯣ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤꯗꯣ ꯍꯥꯏꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯍꯣꯏ ꯑꯩꯅ ꯋꯥꯔꯤꯁꯦ ꯍꯥꯏꯗꯣꯛꯈꯤꯕ ꯂꯣꯏꯔꯒ ꯑꯗꯩ ꯑꯅꯧꯅ ꯆꯪꯉꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯃꯨꯛ ꯋꯥꯔꯤꯗꯣ ꯑꯃꯨꯛꯀ ꯍꯪꯉꯛꯑꯅꯤ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯑꯍꯥꯟꯕꯗ ꯍꯥꯏꯈꯤꯕ ꯂꯣꯏꯔꯦ ꯇꯥꯅꯤꯡꯉꯛꯑꯔꯣꯏ ꯀꯩꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯕ ꯋꯥꯁꯦ ꯇꯥꯅꯤꯡꯗꯕꯅꯦꯕꯀꯣ ꯀ꯭ꯔꯤꯁ ꯑꯉꯣꯝ ꯕꯕꯥ ꯀꯃꯦꯟ ꯄꯥꯕ ꯋꯥꯅꯤꯀꯣ ꯅꯣꯛꯁꯜꯂꯛꯏ ꯄꯥꯔꯣꯏꯗ ꯄꯥꯒꯦ ꯀ꯭ꯔꯤꯁ ꯀ꯭ꯔꯤꯁ ꯍꯨꯏꯗ꯭ꯔꯣꯝ ꯇꯣꯝꯕ ꯌꯦꯁ ꯑꯩ ꯏꯅꯤ ꯊꯣꯛꯆꯣꯝ ꯁꯦꯠ ꯍꯥꯏ ꯁꯦꯠ ꯍꯥꯏꯁꯤꯒꯤ ꯀꯔꯤ ꯍꯥꯏꯅꯣ ꯑꯝꯇ ꯍꯪꯕꯗ ꯃꯌꯥꯝ ꯂꯩ ꯈꯪꯗꯦꯗꯨꯅ ꯑꯦꯁ ꯑꯦ ꯑꯥꯏ ꯗꯤ ꯍꯥꯏ ꯑꯩꯁꯦ ꯑꯦꯁꯦ ꯑꯥꯏꯗꯤ ꯁꯦꯠ ꯍꯥꯏ ꯍꯥꯏꯖꯔꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯍꯥ ꯍꯥꯏ ꯍꯥꯏꯖꯔꯤꯑꯕ ꯍꯨꯏꯗ꯭ꯔꯣꯝ ꯇꯣꯝꯕ ꯁꯦꯠ ꯍꯥꯏꯌꯦ ꯃꯥꯁꯨ ꯑꯗꯨꯅꯦꯕ ꯁꯦꯠ ꯑꯩꯁꯦ ꯅꯧꯅ ꯊꯣꯛꯂꯛꯏꯔꯕ ꯅꯍꯥꯟꯗꯩ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯍꯥꯏꯗ ꯍꯥꯏꯅ ꯏꯁꯇꯥꯏꯜ ꯑꯅꯧꯕ ꯁꯦꯝꯗꯣꯏꯔꯝꯒꯅꯤ ꯈꯪꯗꯦ ꯁꯦꯠ ꯍꯥꯏꯗꯤ ꯍꯥꯏꯔꯦ ꯀꯩꯅꯣ ꯍꯥꯏ ꯍꯥꯏꯖꯔꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯍꯥꯏꯔꯨꯔꯕꯅꯤꯅ ꯃꯥꯅꯤꯔꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯦꯠ ꯍꯥꯏ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯃꯅꯨꯡꯗ ꯅꯪꯕꯩꯔꯛꯄ ꯂꯥꯏꯔꯦꯟ ꯍꯤ ꯂꯥꯛꯄꯝ ꯁꯦꯠ ꯀꯥꯏꯗ ꯃꯤꯅ ꯑꯇꯣꯞꯄꯅ ꯍꯥꯏꯔꯛꯄ ꯑꯗꯨꯕꯨ ꯍꯥꯏꯔꯛꯄꯗꯤ ꯂꯩꯔꯦꯅꯀꯣ ꯑꯗꯣ ꯁꯦꯠ ꯍꯥꯏ ꯍꯥꯏꯗꯤ ꯍꯥꯏ ꯃꯣꯇꯣꯟꯒ ꯍꯥꯏꯖꯔꯤ ꯂꯥꯏꯔꯦꯟ ꯍꯥꯏꯅꯣ ꯂꯥꯛꯄꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ ꯍꯨꯏꯗ꯭ꯔꯣꯝ ꯇꯣꯝꯕ ꯍꯥꯏ ꯃꯤꯟꯁ ꯍꯦꯜꯂꯣ ꯍꯥꯏꯕ ꯍꯦꯜꯂꯣ ꯑꯗꯩꯗꯤ ꯁꯦꯠ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯑꯦꯁ ꯑꯦ ꯑꯥꯏ ꯗꯤ ꯁꯦꯠ ꯍꯥꯏꯗꯤ ꯍꯥꯏꯕꯗꯨꯅꯤꯅ ꯁꯦꯠ ꯍꯥꯏ ꯍꯥꯏꯁꯦ ꯑꯅꯤꯅꯦꯕ ꯏꯗꯣ ꯍꯥꯏꯇ ꯍꯥꯏꯔꯝꯕꯗꯣ ꯑꯩꯗꯤ ꯁꯦꯠ ꯑꯗꯨꯒ ꯍꯥꯏꯗꯨꯅ ꯀꯩ ꯍꯥꯏ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯁꯦꯠ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯔꯤꯅꯤꯒ ꯍꯥꯏꯅꯗ꯭ꯔꯣ ꯃꯥꯅ ꯍꯤ ꯁꯦꯠ ꯍꯥꯏ ꯃꯥꯅ ꯁꯦꯠ ꯍꯥꯏ ꯍꯥꯏꯔꯛꯏ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯗꯣ ꯁꯦꯠ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯁꯦꯠ ꯍꯥꯏꯔꯦ ꯍꯥꯏꯕ ꯈꯪꯖꯗꯦꯀꯣ ꯑꯗꯨꯅ ꯄꯨꯟꯅ ꯏꯁꯜꯂꯛꯄꯁꯦ ꯃꯥ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯑꯅꯧ ꯑꯅꯧꯕ ꯃꯔꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯏꯔꯥ ꯈꯟꯅ ꯍꯪꯉꯤꯕ ꯃꯗꯨꯃ ꯃꯥꯏꯗꯣ ꯂꯥꯏꯔꯦꯟ ꯂꯥꯛꯄꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯨꯗꯩꯗꯤ ꯀꯥꯡꯍꯨ ꯍꯥꯏꯅ ꯑꯃꯈꯠꯂꯛꯑꯦꯕ ꯑꯗꯨꯗꯣ ꯉꯥ ꯑꯖꯥꯏꯕꯒ ꯇꯧꯔꯒ ꯁꯨꯔꯒ ꯆꯥꯔꯦ ꯕꯥꯔꯨꯟ ꯑꯣ ꯃꯃꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯑꯗꯨꯅꯤ ꯕꯔꯨꯟ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃ ꯇꯧꯔꯦ ꯑꯗꯩꯗꯤ ꯀꯥꯡꯍꯨꯗꯣ ꯑꯃ ꯁꯨꯔꯒ ꯆꯥꯔꯦ ꯉꯥ ꯑꯌꯥꯏꯕꯒ ꯑꯗꯩ ꯉꯥ ꯑꯇꯥꯎꯕꯒ ꯍꯥꯏꯔꯣ ꯇꯧꯔ ꯍꯥꯏꯔꯣ ꯆꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯍꯦꯟꯒꯠꯂꯛꯇ꯭ꯔꯦ ꯃꯤ ꯆꯅꯤ ꯁꯨꯅꯕ ꯉꯥꯏꯔꯦ ꯋꯥꯟ ꯁꯚꯦꯟꯇꯤ ꯏꯆꯤꯟ ꯏꯅꯥꯎ ꯁꯤꯛꯁ ꯃꯌꯥꯝ ꯍꯥꯏꯔꯒꯦ ꯋꯥꯔꯤꯗꯣ ꯋꯥꯟ ꯁꯚꯦꯟꯇꯤ ꯍꯧꯔꯒꯦ ꯁꯤꯛꯁ ꯌꯧꯔꯦ ꯑꯃꯨꯛ ꯀꯔꯜ ꯍꯟꯊꯈꯔꯦ ꯍꯧꯔꯒꯦ ꯃꯊꯛ ꯔꯦꯀꯣꯔꯠ ꯃꯌꯥꯝ ꯀꯥꯈꯠꯂꯛꯄ ꯇꯧ ꯂꯩꯔꯦ ꯁꯤꯅꯤꯗ ꯐꯦꯁꯕꯨꯛ ꯑꯩꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯐꯦꯁꯕꯨꯛꯇ ꯑꯃꯗꯤ ꯌꯨꯇꯨꯕꯇ ꯑꯩꯅ ꯄꯣꯁ ꯑꯃ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯉꯛꯏ ꯍꯥꯏꯅ ꯑꯩꯅ ꯀꯃꯦꯟ ꯇꯧꯈꯤꯕꯗꯣ ꯃꯌꯥꯝ ꯂꯥꯏꯞ ꯑꯃꯁꯨ ꯊꯥꯗꯣꯛꯆꯈꯤꯕꯅꯦꯕ ꯑꯩꯅꯀꯣ ꯑꯗꯒꯤ ꯐꯦꯁꯕꯨꯛꯇꯁꯨ ꯄꯣꯁ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨꯗꯣ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯕꯅꯤꯅ ꯕꯔꯨꯟꯅ ꯍꯥꯏꯔꯤꯕꯅꯦ ꯃꯃꯥꯁꯦ ꯑꯩꯒꯤ ꯃꯃꯥ ꯑꯣꯏꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯊꯥꯒꯠꯆꯔꯤ ꯕꯔꯣꯟ ꯑꯃꯠꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯁꯥꯎꯅꯤꯡꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯗꯤ ꯑꯩꯈꯣꯏꯗꯤ ꯐꯦꯁꯕꯨꯛꯇ ꯁꯨꯝ ꯌꯨꯇꯨꯕꯇ ꯂꯩꯕꯅꯤꯅ ꯌꯨꯇꯨꯞ ꯐꯦꯁꯕꯨꯛꯀꯤ ꯐ꯭ꯔꯦꯟꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄꯅꯤ ꯀꯩꯅꯣ ꯁꯤꯡꯒꯝ ꯇꯝꯃꯥ ꯃꯥꯅꯁꯨ ꯂꯩ ꯁꯤꯡꯒꯝ ꯐꯦꯁꯕꯨꯛꯇ ꯇꯝꯃꯥ ꯏꯅꯥꯎ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯀꯩꯕ ꯁꯤꯡꯉꯝ ꯇꯝꯃꯥ ꯂꯥꯛꯑꯝꯃꯅꯤ ꯌꯥꯝꯅ ꯑꯗꯨꯝ ꯑꯗꯣ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯀꯃꯦꯟꯗ ꯐꯦꯁꯕꯨꯛꯇ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯆꯤꯟ ꯊꯤꯅ ꯈꯣꯠꯅ ꯉꯥꯡꯉꯛꯄꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯂꯥꯏꯐ ꯑꯃ ꯊꯥꯈꯤꯕꯅꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯈꯔ ꯃꯨꯟꯅ ꯇꯥꯃꯤꯟꯅꯁꯤꯀꯣ ꯍꯨꯏꯗ꯭ꯔꯣꯝ ꯇꯣꯝꯕ ꯗꯨ ꯌꯨ ꯅꯣ ꯑꯗꯩꯗꯤ ꯏꯪꯂꯤꯁ ꯍꯨꯏꯗ꯭ꯔꯣꯝ ꯇꯣꯝꯕ ꯑꯩ ꯏꯪꯂꯤꯁꯀ ꯍꯩꯖꯗꯦ ꯑꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯅꯪ ꯍꯪꯒꯗꯕ ꯋꯥꯗꯣ ꯁꯨꯝ ꯍꯪꯕꯤꯔꯛꯑꯣ ꯏꯪꯂꯤꯁꯇ ꯍꯪꯉꯛꯑꯁꯨ ꯀꯥꯏꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯈꯨꯝꯃꯛꯀꯅꯤ ꯈꯪꯗꯕꯗꯣ ꯏꯪꯂꯤꯁꯇ ꯍꯪꯉꯛꯑꯁꯨ ꯀꯥꯏꯗꯦ ꯍꯪꯒꯗꯕꯗꯣ ꯁꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯗꯕꯗꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯌꯨꯇꯨꯕꯇ ꯐꯦꯁꯕꯨꯛꯇ ꯈꯪꯗꯦ ꯀꯩꯗ ꯈꯪꯗꯦ ꯑꯩꯅ ꯑꯅꯤꯃꯛꯇ ꯑꯩꯅ ꯊꯥꯒꯠꯈꯤꯕꯅꯦꯕ ꯑꯗꯨꯁꯨ ꯁꯨꯃꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯉꯛꯏ ꯈꯣꯠꯂꯤ ꯑꯩꯅ ꯊꯥꯒꯠꯈꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯄꯤꯔꯦ ꯃꯈꯣꯏꯅꯁꯨ ꯀꯩꯒꯨꯝꯕ ꯍꯥꯏꯔꯛꯇꯦꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯀꯩꯗꯧꯅꯤ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯑꯃ ꯑꯩꯈꯣꯏꯅꯁꯨ ꯄꯥꯜꯂꯦ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯑꯃ ꯄꯥꯜꯂꯦ ꯑꯩꯅꯁꯨ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯟꯒꯅꯤ ꯍꯥꯏꯕꯅꯤꯅꯀꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯑꯃ ꯄꯥꯟꯕꯩ ꯃꯇꯨꯡꯗ ꯀꯦꯁꯇꯨꯕꯨꯗꯤ ꯑꯩꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯦ ꯀꯦꯁꯇꯨꯕꯨꯗꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯐꯥꯗꯔ ꯏꯟ ꯂꯣ ꯎꯅꯔꯒ ꯑꯗꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩꯑꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯊꯪ ꯃꯣꯏ ꯐꯥꯗꯔ ꯏꯟ ꯂꯣꯗꯨꯗꯤ ꯌꯥꯝꯅ ꯐꯩ ꯋꯥꯔꯤ ꯁꯥꯟꯅꯅ ꯃꯌꯥꯝ ꯎꯅꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨ ꯅꯠꯇꯕ ꯑꯩꯅ ꯏꯕꯨꯡ ꯁꯛꯄ ꯏꯕꯨꯡ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯀꯃꯥꯏꯅ ꯇꯧꯅꯩꯅꯣ ꯀꯩꯗꯧꯅꯩꯅꯣ ꯏꯈꯨꯟ ꯏꯔꯩꯅꯤ ꯑꯃꯅꯕꯨ ꯁꯥꯎꯅꯔꯁꯨ ꯑꯃꯅꯕꯨ ꯁꯥꯎꯅꯔꯁꯨ ꯂꯣꯏꯁꯟꯅꯅꯕ ꯅꯣꯏ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣ ꯃꯤꯐꯝ ꯑꯃ ꯐꯝꯅꯕ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯅꯣꯡꯃ ꯅꯍꯥꯟ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯩꯗꯤ ꯃꯤꯐꯝ ꯑꯃ ꯐꯝꯅꯕꯩ ꯍꯥꯏꯔꯛꯄꯗꯒꯤꯩ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯂꯩꯀꯥꯏ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯊꯪꯅꯕ ꯈꯨꯟꯗꯒꯤꯁꯨ ꯑꯍꯜ ꯂꯃꯟꯁꯨ ꯂꯥꯛꯏ ꯑꯗꯩ ꯑꯣꯖꯥꯁꯤꯡꯁꯨ ꯂꯥꯛꯏ ꯑꯗꯨ ꯑꯩ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯒ ꯇꯧꯔ ꯍꯣꯏ ꯑꯩꯁꯨ ꯋꯥꯗꯣ
ꯃꯈꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯄꯥꯕꯨꯡꯒꯨꯝꯕ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝꯗꯨꯒꯤ ꯋꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯉꯥꯜꯂꯒ ꯃꯤꯐꯝꯗꯣ ꯐꯝꯃꯁꯦ ꯍꯥꯏꯅ ꯍꯥꯏꯅꯔꯦ ꯑꯗꯨꯒ ꯉꯔꯥꯡꯁꯦ ꯑꯩꯅ ꯏꯕꯨꯡ ꯁꯛꯄ ꯏꯕꯨꯡ ꯑꯃ ꯂꯩꯀꯣ ꯑꯩꯅ ꯏꯕꯨꯡꯅꯦ ꯑꯩꯅ ꯏꯕꯨꯡ ꯈꯜꯂꯒ ꯁꯛꯄꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤꯁꯨ ꯀꯥꯡꯕꯨꯁꯤꯡ ꯈꯔ ꯊꯣꯛꯄ ꯑꯩꯅꯁꯨ ꯁꯨꯝ ꯏꯕꯨꯡ ꯁꯛꯅ ꯂꯩꯔꯝꯕ ꯑꯗꯣ ꯏꯕꯨꯡꯗꯨꯅ ꯀꯧꯔꯛꯇꯅ ꯐꯝꯃꯤꯟꯅ ꯈꯣꯠꯃꯤꯟꯅꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯒ ꯀꯃꯥꯏꯅ ꯇꯧꯔ ꯑꯃꯁꯨ ꯏꯆꯟꯅꯤ ꯑꯃꯁꯨ ꯏꯆꯟꯅꯤ ꯐꯖꯅ ꯂꯣꯏꯁꯟꯅꯔꯁꯤ ꯅꯣꯏꯁꯨ ꯁꯣꯏꯈ꯭ꯔꯁꯨ ꯁꯥꯎꯔꯅꯨ ꯈꯣꯠꯂꯅꯨ ꯍꯥꯏꯅ ꯍꯥꯏꯅꯔꯦ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯨꯒꯤ ꯄꯥꯕꯨꯡ ꯑꯣꯏꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯈꯨꯟꯒꯤꯅꯤ ꯅꯨꯄꯤꯗꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯈꯨꯟꯗꯣ ꯑꯗꯨꯒꯤꯅꯤ ꯂꯩꯀꯥꯏꯒꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗꯣ ꯑꯩꯒꯤ ꯅꯤꯄꯥꯒꯤꯁꯨ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯌꯥꯝꯅ ꯇꯤꯟꯅꯅ ꯍꯧꯃꯤꯟꯅꯔꯛꯄꯅꯤꯅꯀꯣ ꯃꯥꯃꯣꯒ ꯏꯅꯦꯒꯗꯣ ꯎꯕꯗ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨꯝ ꯑꯃ ꯋꯥꯗꯣ ꯍꯥꯏꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯃꯥꯃꯣꯒ ꯏꯅꯦꯒꯗꯣ ꯀꯅꯥꯁꯨ ꯅꯠꯇꯕ ꯅꯠꯇꯦ ꯍꯧꯃꯤꯟꯅꯔꯛꯑꯒ ꯂꯩꯔꯛ ꯂꯩꯀꯥꯏꯗꯇ ꯂꯩꯃꯤꯟꯅꯔꯛꯄꯅꯤꯅ ꯃꯥꯃꯣꯒ ꯏꯅꯦꯒꯅꯁꯨ ꯍꯥꯏꯕ ꯋꯥꯏꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯤꯛꯇꯣꯛꯄ ꯉꯝꯗꯦꯀꯣ ꯑꯗꯩ ꯑꯃꯔꯣꯝꯗ ꯌꯦꯡꯉꯨꯔꯕꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯏꯈꯨꯟꯒꯤꯅꯤꯅꯀꯣ ꯁꯥꯎꯅꯤꯡꯕꯒꯤ ꯉꯥꯏꯍꯥꯛ ꯍꯥꯏꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯔꯁꯨ ꯁꯥꯎꯅꯔꯣꯏꯁꯤ ꯏꯆꯦ ꯈꯣꯠꯁꯦ ꯍꯥꯏꯔꯕꯅꯦ ꯃꯥꯅꯁꯨ ꯁꯥꯎꯕ ꯍꯥꯏꯁꯦ ꯃꯥꯅꯁꯨ ꯍꯥꯏ ꯑꯩꯅꯁꯨ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯅꯤꯅꯀꯣ ꯑꯗꯨꯏ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅꯁꯨ ꯑꯣꯖꯥꯁꯤꯡꯅꯁꯨ ꯍꯥꯏꯔꯦ ꯑꯗꯨ ꯑꯩꯅ ꯏꯕꯨꯡ ꯁꯛꯏꯕꯗꯨꯅꯁꯨ ꯍꯥꯏꯔꯦ ꯑꯗꯨꯏ ꯏꯕꯨꯡꯗꯨꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯩꯒꯤ ꯏꯅꯝꯃ ꯇꯥꯏꯌꯦꯅꯀꯣ ꯏꯅꯝꯃꯗꯨꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯈꯣꯠꯅ ꯑꯁꯨꯝ ꯌꯥꯅꯕ ꯄꯨꯁꯤꯜꯂꯛꯅ ꯋꯥꯔꯤꯗꯣ ꯑꯦꯐ ꯑꯥꯏ ꯑꯥꯔꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯦ ꯑꯗꯣ ꯃꯣꯏꯅꯁꯨ ꯇꯨꯡꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩꯒꯨꯝꯕ ꯍꯥꯏꯔꯛꯇꯕ ꯑꯩꯈꯣꯏꯅꯁꯨ ꯇꯨꯡꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩꯒꯨꯝꯕ ꯇꯧꯅꯗꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯝꯃꯕꯅꯤꯅꯀꯣ ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯁꯣꯏꯔꯁꯨ ꯑꯗꯨꯒꯩꯗꯤ ꯍꯧꯃꯤꯟꯅꯅ ꯆꯥꯃꯤꯟꯅꯅ ꯂꯥꯛꯄꯅꯤꯅꯀꯣ ꯃꯁꯛꯇꯣ ꯎꯕꯗ ꯁꯨꯝ ꯁꯥꯎꯅꯤꯡꯉꯒꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯦꯛꯇ ꯊꯃꯣꯏꯁꯤꯒ ꯄꯣꯛꯂꯩꯌꯦꯕ ꯏꯅꯦꯒ ꯃꯥꯃꯣꯒꯗꯣ ꯎꯕꯗ ꯑꯇꯩꯁꯨ ꯍꯦꯟꯅ ꯑꯁ ꯏꯈꯨꯟ ꯑꯃꯠꯇꯒꯤꯅꯤꯀꯣ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯔꯛ ꯂꯩꯀꯥꯏ ꯑꯃꯠꯇꯒꯤꯅꯤꯀꯣ ꯍꯥꯏꯕ ꯊꯃꯣꯏꯁꯤꯒ ꯅꯨꯡꯁꯤꯕ ꯑꯃ ꯁꯨꯝ ꯇꯣꯉꯥꯟꯅ ꯄꯣꯛꯏꯌꯦꯕ ꯑꯗꯨꯅ ꯑꯗꯩꯗꯤ ꯏꯕꯨꯡꯗꯨꯅꯁꯨ ꯍꯥꯏꯔꯦ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝꯗꯨꯒꯤ ꯋꯥꯗꯨꯁꯨ ꯑꯩꯁꯨ ꯇꯥꯗꯕ ꯌꯥꯗꯦꯀꯣ ꯑꯗꯨꯗꯒꯩꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯑꯗꯨꯗꯒꯩꯗꯤ ꯅꯤꯄꯥ ꯃꯆꯥꯗꯨꯁꯨ ꯑꯗꯨꯁꯨ ꯂꯩꯔꯛ ꯂꯩꯀꯥꯏ ꯑꯃꯠꯇꯒꯤꯅꯤ ꯑꯗꯨꯅ ꯖꯨꯒꯣꯕꯨ ꯑꯣꯏꯁꯨ ꯈꯟꯅꯅꯔꯒ ꯋꯥꯔꯤꯗꯣ ꯂꯣꯏꯁꯟꯅꯔꯦ ꯑꯩꯈꯣꯏ ꯌꯥꯅꯕ ꯄꯨꯁꯜꯂꯛꯑꯦ ꯑꯃꯕꯨ ꯑꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯗꯣ ꯃꯌꯥꯝꯗ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯑꯩꯅ ꯉꯁꯤ ꯌꯨꯇꯨꯕꯇ ꯂꯥꯏꯚ ꯊꯥꯔꯛꯏꯕꯁꯦ ꯑꯁꯤ ꯂꯣꯏꯔꯒ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯊꯥꯒꯠꯈꯤꯕ ꯄꯣꯁꯁꯤꯡꯗꯣ ꯑꯗꯨ ꯀꯛꯊꯠꯈ꯭ꯔꯕꯅꯤꯅ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩ ꯑꯞꯗꯦꯠ ꯑꯃ ꯄꯤꯅꯦꯕ ꯑꯩꯈꯣꯏ ꯂꯩꯔꯛꯀꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯗꯒꯤꯗꯤ ꯃꯥꯃꯣ ꯏꯅꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯁꯨꯝ ꯑꯌꯥꯕ ꯑꯃ ꯄꯨꯁꯤꯟꯅꯔꯒ ꯋꯥꯔꯤꯗꯣ ꯂꯣꯏꯁꯟꯅꯈꯔꯦ ꯀꯩꯗꯧꯔꯨꯅꯤ ꯂꯩꯔꯛ ꯂꯩꯀꯥꯏꯅꯤꯅ ꯍꯥꯏꯅ ꯑꯞꯗꯦꯠꯇꯣ ꯃꯌꯥꯝꯗ ꯊꯝꯃꯛꯀꯦ ꯍꯥꯏꯅ ꯑꯩꯅ ꯂꯥꯏꯚꯁꯦ ꯊꯥꯔꯛꯄꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯌꯨꯇꯨꯕꯇ ꯅꯍꯥꯟ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯏꯚꯇꯨꯗꯤ ꯊꯝꯈꯔꯦ ꯁꯥꯎꯅꯤꯡꯕ ꯃꯇꯝꯅꯤꯅꯀꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯟꯒꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯃꯌꯥꯝ ꯑꯃ ꯑꯩꯅꯁꯨ ꯍꯥꯏꯈꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯩ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅꯁꯨ ꯑꯗꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯕꯦꯗ ꯀꯃꯦꯟ ꯇꯧꯔꯛꯄꯗꯨꯗꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯟꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯃꯌꯥꯝ ꯑꯃꯅ ꯃꯥꯒꯤ ꯗꯤꯁꯤꯖꯟ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯛꯑꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯥꯟꯖꯥꯗꯣ ꯋꯥꯔꯤꯗꯣ ꯌꯥꯅꯗ꯭ꯔꯕꯅꯤꯅ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯑꯃ ꯑꯩꯅꯁꯨ ꯄꯥꯜꯂꯨꯔꯦ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯑꯃ ꯑꯩꯅ ꯄꯥꯜꯂꯨꯕꯒꯤ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏꯁꯨ ꯂꯥꯛꯑ ꯈꯣꯠꯂꯒ ꯏꯗꯤꯌꯥ ꯄꯥꯏꯕꯁꯤ ꯋꯥꯗꯤ ꯋꯥꯖꯥꯅꯤꯀꯣ ꯎꯅꯔꯦ ꯈꯣꯠꯅꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤꯗꯣ ꯂꯣꯏꯁꯟꯅꯔꯦꯕ ꯑꯗꯨꯒ ꯃꯦꯗꯤꯌꯥꯗ ꯑꯩꯅ ꯑꯞꯗꯦꯠꯇꯣ ꯄꯤꯔꯨꯔꯕꯅꯤna ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯣꯏꯈꯔꯦ ꯀꯔꯤ ꯑꯣꯏꯗꯔꯦ ꯍꯥꯏꯕꯗꯣ ꯃꯦꯗꯤꯌꯥꯗ ꯑꯩꯅ ꯁꯤꯒꯤ ꯑꯞꯗꯦꯠꯁꯦ ꯑꯃꯨꯛ ꯂꯣꯏꯁꯜꯂꯝꯒꯦ ꯑꯩꯈꯣꯏ ꯁꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟꯒꯨꯝꯅ ꯀꯅꯥꯅꯣ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯤꯔꯒ ꯂꯣꯏꯔꯕꯅꯤꯀꯣ ꯀꯅꯥꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯀꯔꯝꯕ ꯃꯇꯝꯗ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯨꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯔꯛ ꯂꯩꯀꯥꯏ ꯑꯃꯠꯇꯒꯤ ꯑꯣꯏꯕꯅꯤꯅ ꯃꯥꯃꯣ ꯍꯣꯏ ꯏꯅꯦ ꯍꯣꯏꯗꯨ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯃꯥꯃꯣ ꯍꯣꯏ ꯏꯅꯦ ꯍꯣꯏꯗ ꯋꯥꯍꯩ ꯋꯥꯇꯥ ꯑꯃ ꯍꯦꯟꯅ ꯉꯥꯡꯊꯣꯛ ꯉꯥꯡꯁꯤꯟ ꯇꯧꯅꯈꯤꯕ ꯏꯅꯦ ꯍꯣꯏ ꯃꯥꯃꯣ ꯍꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯀꯩꯒꯨꯝꯕ ꯑꯃ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯄꯁꯨ ꯂꯩꯇꯕꯅꯤꯅ ꯃꯥꯃꯣꯒ ꯏꯅꯦꯒ ꯎꯕꯗꯣ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯅꯨꯡꯁꯤꯌꯦꯕ ꯑꯗꯣ ꯑꯩ ꯁꯨꯝ ꯍꯣꯏꯗ ꯍꯥꯏꯅ ꯂꯣꯏꯁꯟꯅꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯋꯥꯔꯤꯗꯣ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯋꯥꯐꯝꯁꯦ ꯍꯥꯏꯖꯒꯦꯅ ꯑꯩꯅ ꯂꯥꯛꯄꯅꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯌꯥꯅꯕ ꯄꯨꯁꯜꯂꯛꯅ ꯂꯣꯏꯈꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯏꯕꯨꯡ ꯁꯛꯏꯕ ꯏꯕꯨꯡꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯤ ꯇꯁꯦꯡꯃꯛꯅ ꯑꯁꯦꯡꯕꯃꯛꯇ ꯍꯥꯏꯖꯒꯦꯀꯣ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯄꯣꯛꯈꯤꯑꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯏꯕꯨꯡꯗꯨꯅ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯇꯧꯔꯛꯅ
ꯑꯃꯁꯨ ꯃꯆꯟꯅꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯏꯕꯨꯡꯗꯨꯅ ꯑꯩꯉꯣꯟꯗ ꯅꯪ ꯚꯥꯞ ꯇꯥꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯃꯤꯑꯣꯏꯕ ꯍꯥꯏꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯧ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯅꯣꯏ ꯂꯩꯔꯛ ꯂꯩꯀꯥꯏ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯇꯧꯅꯔꯤꯁꯦ ꯏꯕꯨꯡꯗꯨꯅ ꯉꯥꯡꯉꯛꯄꯗꯣꯀꯣ ꯑꯗꯩꯗꯤ ꯏꯕꯨꯡꯅꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯄ ꯑꯩꯅ ꯏꯕꯨꯡ ꯁꯛꯑꯕꯅꯤꯅ ꯏꯕꯨꯡꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯄꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯕꯨꯡꯗꯨꯅ ꯑꯩꯕꯨ ꯐꯅꯕ ꯉꯥꯡꯉꯛꯄꯅꯤ ꯋꯥꯔꯛꯄꯅꯤ ꯋꯥꯇꯦꯝꯕꯅꯤ ꯏꯕꯨꯡ ꯏꯅꯝꯃ ꯃꯌꯥꯝꯗꯨꯒꯤ ꯑꯩꯅ ꯏꯕꯨꯡ ꯑꯃ ꯁꯛꯎꯔꯒꯗꯤ ꯏꯕꯨꯡꯗꯨꯅ ꯍꯥꯏꯕꯗꯣ ꯏꯜꯂꯒ ꯆꯠꯇꯥꯏꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯕꯨꯡꯗꯣ ꯈꯔꯗꯤ ꯁꯥꯎꯁꯨ ꯁꯥꯎꯒꯜꯂꯤ ꯃꯕꯨꯛꯁꯨ ꯐꯩ ꯐꯠ ꯂꯥꯎꯅ ꯁꯥꯎꯔꯤ ꯐꯠ ꯂꯥꯎꯅ ꯍꯟꯊꯩ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯦꯡꯕꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯁꯥꯎꯒꯜꯂꯒꯁꯨ ꯑꯩ ꯃꯤꯒꯤ ꯃꯐꯝꯗꯗꯤ ꯌꯥꯔꯤꯃꯈꯩ ꯑꯩ ꯀꯥꯏꯗꯅꯕ ꯆꯠꯆꯩ ꯑꯩ ꯌꯥꯔꯤꯃꯈꯩ ꯃꯤꯒꯤ ꯃꯐꯝꯗ ꯑꯩ ꯁꯣꯏꯗꯅꯕ ꯆꯠꯆꯩ ꯃꯤꯑꯣꯏꯕꯅꯤ ꯁꯣꯏꯗꯕꯗꯤ ꯀꯅꯥꯁꯨ ꯉꯝꯗꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯤꯒꯤ ꯊꯃꯣꯏꯗ ꯖꯨꯕ ꯃꯤꯅ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯌꯥꯝꯅ ꯑꯔꯥꯟꯕ ꯊꯕꯛꯇꯤ ꯑꯩ ꯉꯁꯤꯐꯥꯎꯗ ꯇꯧꯗ ꯃꯥꯜꯂꯦ ꯍꯥꯏꯅꯗꯤ ꯈꯟꯖꯩꯀꯣ ꯑꯗꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕꯇ ꯅꯠꯇꯅ ꯄꯥꯏꯔꯒꯁꯨ ꯄꯥꯏꯗ꯭ꯔꯒꯁꯨ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯆꯥꯝꯃ ꯂꯩꯔꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯆꯥꯝꯃꯁꯨ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨꯅꯤꯀꯣ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯦꯀꯣ ꯃꯌꯥꯝꯁꯤꯒ ꯅꯨꯡꯁꯤꯔꯤꯕ ꯆꯥꯝꯃ ꯂꯩꯔꯗꯤ ꯃꯌꯥꯝꯗꯨꯒ ꯅꯨꯡꯁꯤꯗꯕ ꯆꯥꯝꯃꯁꯨ ꯑꯁꯨꯝ ꯂꯩꯔꯝꯗꯣꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯕ ꯀꯌꯥ ꯑꯃ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯑꯩꯁꯨ ꯁꯥꯎꯗꯤ ꯁꯥꯎꯒꯜꯂꯤ ꯁꯥꯎꯔꯒꯁꯨ ꯑꯩꯉꯣꯟꯗ ꯃꯤꯅ ꯍꯧꯔꯛꯑꯗꯤꯀꯣ ꯑꯩ ꯍꯦꯛꯇ ꯈꯥꯡꯕ ꯉꯝꯗꯦꯕ ꯑꯩꯉꯣꯟꯗ ꯃꯤꯅ ꯍꯧꯔꯛꯑꯕ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯁꯜꯂꯕ ꯑꯩꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯦꯛꯇ ꯉꯝꯗꯦꯕ ꯑꯗꯨꯃꯛꯄꯨ ꯑꯩ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩ ꯃꯤꯉꯣꯟꯗ ꯋꯥꯍꯩ ꯋꯥꯇꯥ ꯑꯀꯥꯏꯕ ꯑꯗꯨꯗꯒꯤꯗꯤ ꯌꯥꯝꯅ ꯂꯣꯟꯆꯣꯞ ꯐꯥꯖꯣꯞ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯗꯨꯗꯤ ꯉꯁꯤꯐꯥꯎ ꯑꯩ ꯉꯥꯡꯗꯦ ꯀꯅꯥꯒꯨꯝꯕ ꯃꯐꯝꯗ ꯁꯥꯎꯅꯤꯡꯉꯛꯄꯗ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯑꯁꯨꯝ ꯁꯥꯎꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯅꯤꯗꯤ ꯁꯨꯝ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯤꯃꯤꯠ ꯀꯥꯏꯅ ꯑꯀꯥꯝꯄꯦꯠ ꯉꯥꯡꯕ ꯑꯗꯩꯗꯤ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯗꯨꯒ ꯌꯥꯝꯅ ꯃꯤꯍꯤꯡ ꯆꯥꯒꯤ ꯃꯇꯧ ꯃꯑꯣꯡꯗ ꯑꯩ ꯇꯧꯕꯗꯤ ꯉꯝꯗꯦꯀꯣ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯗꯗꯤ ꯑꯩ ꯑꯇꯩꯁꯨ ꯍꯦꯟꯅ ꯑꯩ ꯉꯝꯖꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯩꯇꯩ ꯍꯥꯏꯕ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯤꯛꯄ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯩꯇꯩꯁꯨ ꯑꯂꯤꯛꯄ ꯐꯨꯔꯨꯞ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯐꯨꯔꯨꯞ ꯃꯆꯥꯅꯤ ꯑꯩꯈꯣꯏꯁꯤꯁꯨꯀꯣ ꯐꯨꯔꯨꯞ ꯃꯆꯥ ꯍꯥꯏꯗꯤ ꯃꯦꯖꯣꯔꯤꯇꯤꯁꯦ ꯑꯩꯈꯣꯏꯁꯨ ꯃꯁꯤꯡ ꯌꯥꯝꯅ ꯂꯤꯛꯏꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯑꯃ ꯁꯦꯝꯅ ꯑꯩꯈꯣꯏ ꯂꯩꯕꯒꯤ ꯗꯔꯀꯥꯔꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯩꯅ ꯈꯪꯉꯝꯒꯅꯤ ꯃꯌꯥꯝꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯨ ꯅꯠꯆꯗꯦ ꯑꯗꯨꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯝꯃꯤꯕꯁꯦ ꯅꯍꯥꯟ ꯇꯧꯅꯈꯤꯕ ꯑꯩꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯦꯅ ꯃꯌꯥꯝꯗ ꯊꯥꯒꯠꯂꯝꯕ ꯑꯗꯨꯒ ꯑꯩꯅꯁꯨ ꯁꯥꯎꯅꯤꯡꯉꯕꯅꯤ ꯃꯌꯥꯝ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯃꯌꯥꯝ ꯂꯥꯏꯐꯇꯨꯒ ꯑꯩ ꯍꯥꯏꯕ ꯉꯥꯡꯕ ꯑꯩꯅꯁꯨ ꯑꯁꯨꯝ ꯇꯧꯕꯗꯤ ꯃꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯗꯣ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯣ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯃꯛꯄꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗꯕ ꯉꯝꯗꯦ ꯍꯥꯏꯅ ꯈꯟꯊꯕꯗꯒꯤ ꯑꯗꯩꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯋꯥꯔꯤ ꯇꯥꯕꯗꯒꯤ ꯑꯗꯩꯗꯤ ꯏꯅꯦ ꯃꯥꯃꯣꯒꯤ ꯀꯩꯅꯣꯗꯣ ꯌꯦꯡꯕꯗꯒꯤ ꯑꯗꯩꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯑꯩꯒꯤ ꯅꯤꯄꯥꯗꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯎꯔꯒ ꯅꯣꯛꯏꯑꯕ ꯅꯪ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯅꯠꯇ꯭ꯔ ꯏꯃꯤꯠ ꯃꯃꯥꯡꯗ ꯍꯧꯔꯤ ꯑꯉꯥꯡ ꯅꯠꯇ꯭ꯔ ꯅꯪ ꯑꯉꯥꯡ ꯅꯪ ꯑꯩ ꯍꯧꯖꯤꯛ ꯅꯪ ꯑꯩꯅ ꯐꯨꯔꯛꯄꯗ ꯅꯪ ꯃꯕꯨꯡ ꯑꯃ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯉꯦꯕꯀꯣ ꯅꯪ ꯊꯥꯖꯜꯂꯛꯎꯔ ꯅꯪ ꯑꯗꯩ ꯅꯨꯄꯤ ꯃꯆꯥꯗꯨꯅꯁꯨ ꯗꯗꯥꯅ ꯐꯨꯕꯗ ꯑꯩ ꯀꯩ ꯁꯥꯎꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯋꯥꯗꯣ ꯍꯥꯏꯗꯤ ꯁꯨꯝ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯔꯛꯑꯦꯕꯀꯣ ꯁꯥꯎꯅꯤꯡꯉꯒꯁꯨ ꯑꯗꯣ ꯑꯩ ꯅꯤꯄꯥꯗꯨꯅ ꯃꯥꯁꯨ ꯃꯆꯟꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯗꯩꯗꯤ ꯃꯆꯟꯅꯨꯄꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯃꯕꯨꯡꯁꯤꯡꯗꯨꯁꯨ ꯑꯩ ꯅꯤꯄꯥꯒ ꯇꯤꯟꯅꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯁꯨꯝ ꯑꯗꯨꯃꯥꯏꯅ ꯋꯥꯏꯗꯣ ꯂꯣꯏꯁꯟꯅꯈꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯕꯗꯤ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯥꯎꯅꯗꯅꯕ ꯍꯣꯠꯅꯁꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯐꯦꯁꯕꯨꯛꯁꯤꯗ ꯆꯪꯕ ꯃꯇꯝꯗ ꯕꯦꯠ ꯀꯃꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯏ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯇꯦꯀꯣ ꯑꯗꯨꯒ ꯀꯨꯀꯤ ꯀꯥꯡꯕꯨꯅ ꯑꯃꯅ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯛꯄꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯒ ꯀꯁꯥꯔ ꯃꯥꯏꯀꯩꯗ ꯑꯣꯏꯒꯦꯔꯥ ꯍꯣꯖꯥꯏꯗ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯗ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯂꯝꯗꯝꯗ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯃꯩꯇꯩ ꯃꯆꯥ ꯑꯃꯗ ꯑꯀꯥꯝꯄꯦꯠ ꯉꯥꯡꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯀꯃꯦꯟꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯩ ꯉꯥꯡꯅꯤꯡꯕ ꯂꯩꯔꯒꯁꯨ ꯉꯥꯡꯕꯤꯌꯨ ꯆꯩꯕꯤꯌꯨ ꯕꯦꯠ ꯀꯃꯦꯟ ꯇꯧꯅꯤꯡꯉꯦ ꯇꯧꯕ꯭ꯔꯣ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯣꯟꯆꯣꯞ ꯐꯥꯖꯣꯞ ꯁꯤꯖꯤꯟꯅꯕ ꯑꯗꯨ ꯃꯤ ꯑꯃꯒꯤ ꯃꯆꯟꯅꯤ ꯃꯤ ꯑꯃꯒꯤ ꯃꯆꯥꯅꯤ ꯑꯗꯨꯝꯕꯩꯗꯣ ꯈꯟꯕꯤꯌꯨ ꯍꯥꯏꯕꯀꯣ ꯐꯦꯁꯕꯨꯛꯁꯤꯒ ꯑꯩꯅ ꯆꯪꯉꯨꯕ ꯃꯇꯝꯗꯁꯨ ꯃꯌꯥꯝ ꯑꯃ ꯑꯁꯥꯝ ꯂꯣꯟꯗꯁꯨ ꯃꯅꯤꯄꯨꯔ ꯂꯣꯟꯗꯁꯨ ꯇ꯭ꯔꯤꯄꯨꯔꯥ ꯂꯣꯟꯗꯁꯨ ꯑꯀꯥꯝꯕꯦꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯖꯤꯟꯅꯕ ꯎꯏꯌꯦꯕ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯀꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯀꯩꯅꯣ ꯂꯣꯏ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯆꯟ ꯑꯣꯏꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯅꯤ ꯑꯩꯒꯤ ꯏꯃꯥꯗ ꯑꯩꯒꯤ ꯏꯆꯟꯗ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯤꯅ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯗꯤ ꯃꯤꯗ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯉꯝꯒꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯗꯨꯅ
ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯀꯅꯥ ꯑꯃꯠꯇ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯃꯣꯗꯣ ꯗꯥꯏꯔꯦꯛ ꯊꯝꯃꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥꯝ ꯈꯪꯕ ꯉꯝꯄꯣꯠꯇꯦ ꯀꯅꯥ ꯈꯪꯕ ꯉꯝꯕ꯭ꯔꯅꯤ ꯏꯐ ꯐꯅ ꯂꯩꯔꯤꯕꯗꯣ ꯑꯍꯟꯅ ꯍꯥꯟꯅ ꯁꯤꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯍꯟꯅ ꯍꯥꯟꯅ ꯁꯤꯗꯣꯏꯔꯥ ꯅꯍꯥꯟꯅ ꯍꯥꯟꯅ ꯁꯤꯗꯣꯏꯔꯥ ꯍꯥꯏꯕ ꯉꯝꯗꯦꯕ ꯍꯧꯖꯤꯛ ꯃꯇꯝꯁꯦꯀꯣ ꯑꯅꯥ ꯑꯌꯦꯛꯅ ꯀꯜꯂꯤꯕ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯗꯩꯗꯤ ꯆꯥꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯤꯅ ꯂꯣꯏꯅ ꯍꯤꯗꯥꯛ ꯆꯥꯏꯕ ꯄꯣꯠꯆꯩ ꯉꯥꯛꯇꯅꯤ ꯉꯥꯗꯒꯤ ꯆꯥꯛꯇꯒꯤ ꯆꯦꯡꯗꯒꯤ ꯍꯩꯖꯥꯡ ꯅꯥꯄꯤꯗꯒꯤ ꯍꯤꯗꯥꯛ ꯃꯦꯗꯤꯁꯤꯟꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯏ ꯄꯩꯁꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯂꯛꯏꯕ ꯑꯗꯩꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌా ꯑꯃ ꯊꯣꯛꯏ ꯑꯗꯨꯅ ꯃꯄꯣꯛꯁꯦ ꯐꯪꯉꯤꯕ ꯃꯄꯣꯛꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯅ ꯈꯟꯊꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯐꯝ ꯂꯩꯇ꯭ꯔꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯍꯥꯏꯖꯒꯦ ꯄꯥꯔꯤ ꯑꯦꯃꯣꯝ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯈꯣꯡ ꯍꯧꯔꯦ ꯑꯩꯅ ꯃꯣꯕꯥꯏꯜꯁꯦ ꯈꯨꯠꯅ ꯄꯥꯏꯕꯅꯤ ꯈꯔ ꯅꯦꯛꯑꯝꯒꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯀꯃꯦꯟ ꯉꯥꯛꯇꯪ ꯄꯥꯋꯣ ꯀꯃꯦꯟ ꯉꯥꯛꯇꯪ ꯄꯥꯁꯤꯔꯣ ꯀꯃꯦꯟ ꯉꯥꯛꯇꯪ ꯄꯥꯖꯔꯛꯀꯦꯀꯣ ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯦꯛ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯈꯥ ꯀꯃꯦꯟꯗꯤ ꯃꯌꯥꯝ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯔꯥꯃꯦꯁꯣꯔ ꯊꯤꯌꯥꯟꯖꯝ ꯐꯖꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯣꯏ ꯔꯥꯃꯦꯁꯣꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯇꯥꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯔꯥꯃꯨꯡꯂꯥ ꯈꯥꯏꯗꯦ ꯀꯦꯃꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯀꯆꯦꯔꯩꯃ ꯕꯤꯃꯣꯜ ꯁꯤꯡ ꯁꯦꯠ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯗꯣ ꯍꯧꯖꯤꯛ ꯅꯪ ꯍꯥꯏꯐꯝ ꯊꯣꯛꯄꯗꯤ ꯃꯌꯥꯝꯅ ꯈꯪꯍꯟꯈ꯭ꯔꯦꯅ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯀꯟꯇꯦꯟ ꯃꯣꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯣ ꯃꯌꯥꯝꯅ ꯃꯔꯤ ꯑꯩꯅꯦ ꯂꯩꯅꯕ ꯍꯌꯦꯡ ꯗꯦꯠ 1 ꯅꯠꯇ꯭ꯔ 2ꯗꯒꯤ ꯑꯩ ꯌꯨꯇꯨꯕꯇ ꯑꯞꯗꯦꯠ ꯑꯣꯏꯅ ꯆꯪꯉꯛꯆꯔꯛꯑꯅꯤ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯃꯤꯅ ꯅꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯉꯥꯎꯕꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏꯗꯣ ꯃꯌꯥꯝꯒꯤꯗꯤ ꯈꯟꯗꯦ ꯑꯩꯗꯤ ꯍꯥꯏꯅꯤꯡꯕ ꯃꯤꯅ ꯍꯥꯏꯖꯁꯅꯨ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯅꯅꯦ ꯁꯤꯁꯤꯃꯗꯤ ꯑꯩ ꯍꯥꯏꯔꯝꯃꯒꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯔꯒ ꯃꯊ꯭ꯋꯥꯏ ꯆꯥꯛꯏꯕ ꯀꯥꯡꯕꯨ ꯆꯥꯛꯅꯤꯡꯉꯦ ꯆꯥꯛꯆꯁꯅꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯍꯥꯏꯈꯤꯕ ꯇꯧꯈꯤꯕꯁꯨ ꯑꯩꯒꯤ ꯂꯩꯇꯦ ꯐꯠꯇꯕꯁꯨ ꯀꯅꯥꯝ ꯍꯥ ꯁꯦꯝꯕꯤꯔꯣꯏ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃꯅ ꯑꯃꯒꯤ ꯍꯥꯔꯠ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃꯠꯇ ꯊꯥꯒꯠꯄꯤꯔꯛꯀꯅꯨ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯃꯩꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕꯗꯤ ꯊꯥꯒꯠꯄꯤꯔꯛꯀꯅꯨꯀꯣ ꯃꯥꯅ ꯃꯁꯥ ꯃꯁꯥꯒꯤ ꯔꯥꯏꯠꯅꯤ ꯑꯩꯅ ꯑꯩꯒꯤ ꯀꯟꯇꯦꯟ ꯊꯥꯡꯒꯠꯄ ꯑꯩ ꯊꯥꯡꯒꯠꯅꯤꯡꯕ ꯃꯑꯣꯡꯗ ꯊꯥꯡꯒꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯌꯨꯇꯨꯕ ꯐꯦꯁꯕꯨꯛ ꯑꯁꯨꯝꯕꯩꯁꯦꯀꯣ ꯐꯦꯃꯤꯂꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏ ꯃꯣꯕꯥꯏꯜꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯗꯕ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤ ꯑꯉꯥꯡꯁꯤꯡꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯅ パイꯕ ꯃꯇꯝꯗ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯐꯝꯃꯤꯟꯅꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯔꯤꯜ ꯊꯥꯡꯒꯠꯄ ꯈꯪꯗꯦ ꯀꯩ ꯊꯥꯡꯒꯠꯄ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯑꯃꯅꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯀꯣ ꯑꯗꯨꯗꯣ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯄꯥ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯨꯝ ꯅꯣꯛꯄꯒꯤ ꯚꯤꯗꯤꯑꯣ ꯀꯃꯦꯗꯤ ꯑꯩꯈꯣꯏ ꯀꯣꯃꯦꯗꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯁꯨ ꯌꯥꯝ ꯑꯆꯧꯕ ꯀꯃꯦꯗꯤ ꯑꯩꯈꯣꯏ ꯀꯃꯦꯗꯤꯌꯟ ꯀꯥꯡꯕꯨ ꯇꯧꯔꯤꯕꯁꯤꯡꯗꯣ ꯌꯥꯝꯅ ꯑꯆꯧꯕ ꯔꯣꯜ ꯑꯃꯅꯦꯕ ꯃꯤ ꯑꯃꯕꯨ ꯅꯣꯛꯍꯟꯕ ꯉꯝꯕ ꯍꯥꯏꯁꯦꯀꯣ ꯅꯣꯛꯄ ꯍꯥꯏꯁꯤꯁꯨ ꯌꯥꯝꯅ ꯃꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯍꯟꯕ ꯉꯝꯃꯤꯕ ꯇꯦꯟꯁꯟꯗ ꯂꯩꯕ ꯑꯅꯥꯕꯒꯤ ꯄꯥꯎ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯥꯎ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯇꯧꯇꯥꯡ ꯀ꯭ꯋꯥ ꯆꯥꯔꯣꯏ ꯀꯦꯝ ꯂꯥꯛꯑꯦ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯨꯕꯗꯩ ꯅꯣꯛꯍꯟꯕ ꯀꯥꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯇꯕ ꯀꯥꯎꯊꯣꯛꯄ ꯀꯥꯏꯁꯦ ꯌꯥꯝꯅ ꯑꯆꯧꯕ ꯊꯕꯛꯅꯦꯕ ꯑꯗꯨꯅ ꯅꯣꯛꯍꯟꯕꯒꯤ ꯀꯟꯇꯦꯟ ꯊꯥꯡꯒꯠꯂꯛꯄꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯚꯤꯗꯤꯑꯣꯗꯤ ꯑꯩꯈꯣꯏ ꯊꯥꯒꯠꯃꯤꯟꯅꯔꯣꯏꯁꯤꯀꯣ ꯁꯤ ꯋꯥꯐꯝꯁꯦ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯥꯏꯒꯗꯕꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯥꯛꯏꯕ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯛꯏꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯃꯦꯟ ꯈꯛꯇꯪ ꯉꯥꯛꯇꯪ ꯍꯥꯟꯅ ꯄꯥꯊꯣꯛꯆꯈ꯭ꯔꯒꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯃꯌꯥꯝ ꯇꯧꯕꯤꯔꯛꯏꯁꯦ ꯑꯩꯅ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯀꯃꯦꯟ ꯉꯥꯏꯍꯥꯛ ꯄꯥꯔꯁꯤ ꯑꯗꯨ ꯑꯗꯣ ꯅꯠꯇꯦꯗ ꯅꯍꯥꯟꯒꯤ ꯃꯇꯥꯡꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯌꯥꯅꯈ꯭ꯔꯦ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯁꯨ ꯂꯩꯔꯛ ꯂꯩꯀꯥꯏꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯑꯃꯅꯁꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯋꯥꯔꯤꯗꯣ ꯂꯣꯏꯁꯟꯅꯈꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯃꯨꯛ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯍꯧꯗꯣꯔꯛꯑꯔꯣꯏꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯏꯐꯁꯦ ꯐꯪꯅꯍꯧꯗꯕ ꯇꯥꯔꯕ ꯂꯩꯔꯒꯁꯨ ꯍꯟꯗꯛ ꯅꯪ ꯐꯣꯟꯗꯁꯨ ꯑꯗꯨꯝ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯉꯝꯗꯦ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯇꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯌꯥꯝꯅ ꯑꯝꯇ ꯍꯪꯉꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯍꯌꯦꯡ ꯑꯩ ꯈꯪꯗꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩꯁꯨ ꯌꯨꯇꯨꯕꯇꯁꯨ ꯆꯪꯕ ꯉꯝꯗꯦ ꯐꯦꯁꯕꯨꯛꯇꯁꯨ ꯆꯪꯕ ꯉꯝꯗꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯈꯣꯏꯒꯤꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯩ ꯑꯗꯩꯗꯤ ꯏꯃꯥ ꯃꯌꯥꯝ ꯑꯃꯁꯨ ꯐꯣꯟ ꯇꯧꯕꯤꯔꯛꯑꯦ ꯃꯐꯝ ꯃꯐꯝꯗꯩ ꯄꯥꯕꯨꯡ
ꯑꯍꯟ ꯑꯣꯏꯔꯕ ꯄꯥꯕꯨꯡ ꯁꯤꯡꯃ ꯀꯌꯥ ꯇꯃ ꯑꯃꯁꯨ ꯐꯣꯟ ꯏꯅꯥꯎꯒꯤ ꯇꯧꯕꯤꯔꯛꯏ ꯐꯔꯕꯣ ꯈꯔ ꯐꯔꯦ ꯈꯔ ꯐꯠꯇꯤꯔꯤ ꯍꯥꯏꯇꯥꯔꯦ ꯇꯧꯇꯥꯡꯅ ꯅꯪ ꯀ꯭ꯋꯥ ꯆꯥꯎꯏ ꯕꯤꯃꯣꯜ ꯃꯣꯏꯔꯥꯡ ꯆꯥꯅ ꯈꯨꯔꯨꯝꯖꯔꯤꯌꯦ ꯔꯥꯍꯨꯜꯅ खुरमजरी दीदी है अभी राहुल से होंगे ओ राहुल मकोई कहाँ कौन सा राहुल बिहार से हम लोग का इधर पड़ोसन माइकोई हौबम पड़ोसी हाय माइकोई हाइबम हाय हेलो हेलो प्रियंका कैसे है राहुल अरे जरा हम कहीं में दीदी होती माने माजे प्रियंका का अच्छा से ध्यान रखना दीदी खुदरापम जापान देवी पारी इमोम चैनल ना यही फरे याई मयाम की फरे मतेंग नहीं मयाम मयाम के पुनमंगना सपोर्ट नहीं याई फरे अदोने संगाई अखोई संगाई फेस्टिवल चतके आनी हंदक कर खल्ली मतम ताके तू संगाई फेस्टिवल जे नवेम्बर दो रंगनी खंगदे चाकौबदा नत्रगा करी अमुकसु इंसान चाकौबदा चाबन चनिंगे इसे बिमल मोयरांग चाना नहीं हंगाम ओइना चारे चाकौबदा चटपसु याई खंगदे चाकौबदा नत्रगा कयदा चटलक चकनी वारी नुंगाई बखरा सनासी मैम लाइव शेयर तो भी इचना मैम करी कमेंट तौनिंगबा तौरसी वही सानरसी अदोगा ngasi se yam nungaitaba paw mo su lei khangaba nungaitaba paw do mo hainingdare akoi nipana thabak toy mafam do ma college school mayam ama chalina ko do nupi macha sing nipa macha sing mayam ama tawi laik tami doctor line tamba yauri is line tamba yauri lo tamba yauri hojai manungdadi asmal haigradi education da asmal dagi choba amata leitre रामेश्वर थियानजम इने से अफब मीद चिंगे वाखल लोनसु यामना फजई थागतचरी रामेश्वर हाइनिंगाई लेतना खाबना हरिबा हाय खाबा हेलो खाबा से करम आई वही सानबा खाबा दुरा करम खाबा आई खंगबा ngamjadre ama boisu थागतचरी लाइव ता लापीबगी तमक्ता नोंगिनी मतुंगदा आइसु वीडियो सेमनबा होनाजरागे लाइव से शेयर तौरो मी लिसिंग मुक लालगा वरी नुआई सना मी चामा हेना लेहिना शेयर तो मी लिसिंग अमदि जांगनिदा ददी वरी मैम सना जारे आई बानो मोय अदो मियोय बाय से को अखोइना ngasi YouTube Facebook पाइबसे असुम खरा मनदी मेमोरी ओइनबा YouTube Facebook पाइबा लई बिनो कुमारी मोइरांग थेम हाय हेलो बिनो कुमारी हना ngang ni khang ko मैं वरो यदि चही मतंग से खतंग खतंग मिंग ओइना कौरा सोइनबा हाय खोनबा हायरसु मैं वारो बिगनो एंगोंड सीनियर ओइबा यावरम बतागसु ngakpigani मिजेसन हाय हेलो मैम कई मथेन चानरगे दो इचनो मैम हौजिक्तिको आर्टिकल की मतुंगिना हाइबदी आर्टिकल 19 आर्टिकल 35 अदुगुम मैम अमा लेको अदुगुम मैम दो खंगजनदबसु यादे अदुगुम मैम दो खंगजनबसु यामना दरकार ताय इंडियन कॉन्स्टिट्यूशन की मतुंगिना करी रूल लेरिबा करी राइट लेरिबा अदुमैसु अखोय लाइरिक से यामना हेना हैत्रगसु को लाइक हैबदी अदुगी मतिक फै अंथोकपनी हेना नोंगल जानी अबो ngase अदो लाइक से यामना हैत्रगसु अखोयना खंगजनगदबा वाफम खरा ले अदुसिंदुदी अखोयना खंगजनगदनी को आर्टिकल क्या सोगे आर्टिकल हाइबसे करीनो असुगुम्बा वाफम खरा मलै अदो अदुमै अखोय खंगजना थंबा फै अदुगा मियोय बाइबसे को मीना आई कई खनगिनी को आईबु थाजदबा मीदुगा आइना थाजना बाइना हंजिन आइना ऐसे आई लांदबनी आई सोइदबनी आई अदु तौदबनी आइना असोमता आइना सेंदोकना लेबगी दरकार दि तादेबको इसिना सिंग अनोबो जावो तारि सब तो बिरमु चैनल से दे अनोबो थांगल अइना मीगी मफमदा लांद्रगदी अमोरक्ति आइसु हाइगदनी आई अदु तौगिबनी अदु आई लांदे खोते आइना सेंदोकपदो अमोरक सेंदोकपा अनिरक सेंदोकपा अदुगा हंजन मीदुगी मफमदा आइसे ngasisu sengdokpa hayengsu sengdokpa relation do oigera amado oigera maru oina haugaleba nupi macha nipa macha singda haijagadabadi ko relation da leigera amada nupi no oigera nipa no oigera nupi na su nipa da hanjana clarification sengdoktana kano tawdana asum matam khudingi asum ai soide ai aduni ai adane sengdonga lebe daka tane mana aingon thajadara adi adugi relation do nungai roidaba relation ni aina haigadabadi
mana aingonda thajadragadi amuru anirak haibirani adubauna thajadragadi adu relation do adu makha tana leidui surapudi adu matang du loisan mana phagane ha adu matang do loisan mana phane ba aduga mioi bai se ko nondhana leire ko nondhana chatkadabani ngak haigana ke dongoi da chaloidabani nondhana chatkadabani mayam so loi khangamani ai sum ai gi bo pham sum thamjabani ko mayam tak chabanate nondhana chatkadabani mi ge pham da kairoidabani adubu nondhana leire aina hanjan hanjan asum nethage asum nethage asum nethage dadi yaroyaba mioi bai se ko akoi hindi de su ka hawat ama leibana ba jitna dabta hai utna dabata hai na khangba nondhari ge henjan henjan asum netharayeba adudi mioi bai se khangwa ngamaktragadi adugadi wapum kenu ama laani aba aduna haureiba angang nipa macha nupi macha singda aina haijagadabadi chumna mioi bai se landaba kanam ngamponte yari ma khemi ge phomda landana ba hotna ba ko landana ba hotna ba aduga wari aluba amana karigumba akhoi sum jengo ising patra ama glass bu oiresu balting bu oisu chapu bu oisu hello nomita chapu bu oiresu ama bu oisu ko pot yawba patra do lumba hen bane ba pot yawba ising ta yawsu ising jawba chapu du thangat pada lum bane ba ising jawda ba chapu du di korong korong lawni ilai na thangat pa ngami korong 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 lawna ondhara ma khon to yeba adumaina gyan yawba mi se wadam na ngang da bane ba gyan yawdo mi sine pede ngang dana onjan dana khana dana chaina dana tawise ko aduna wajam na ngang bagi mohutta khara lik na ngang ba do aidi wajam na ngangalli aidi wajam na ngangalli aina harise isa akhogi piba hoji life ta lakpiriba isa singde na haigadabadi ko pot alumba pot se akhoi ising yawriba patra duga yawdo patra do maman yamna yang na poto lum de ba do ising jaiba patra du lum bane ba adumaina isa se weight thamansi ba ko isa weight thamansi aduga gyan leba mi di waso yam na ngang da bani gyan leita mi sini se pede jam ngangi se aduga amuka mo hoji matang siga aji matam sidi wa ngang da ba kari haini abada ko khalla ngang ba ngang da mi taw hoji kai haini abada लाइक लाइसु से यामना हैबै दरकार ताई लाइक लाइसु यामना हैबगी दरकार ताई होजिकी मतमदा लाइक लाइसु नत्रदि यादे लाइक लाइसु से हैत्रगदी पॉलिटिक्स तो ओइगेरा मरम खुदी मक्ता लाइरबा चारगा लैरिबा नोमगी चरा तालबा सुरिबा अखोइदिको अखोइ इचा इसु सिंगदो लाइक लाइसु यामना तमलगा अचो सांग ओहेनबगी दरकार ताई अखोइना चरा नाम हेलसु ado laik lasu haitaba lairaba leitragadi adoidi akoi laik lasu haitaba leitragadi politics ki leiriba mayam se kanadano politics tawdori base do laik mi ponamok laik lasu loina hairaba loi ponamok politics khanga ba adu oiragadi politician kangu sum loire politics tawise karino politics haise kaino koi chanau me aduna icha isu singda loina laik hen ba politics haise kaino khangan ba sarani yes ai laisam na chumi थागतचरी अदुना अखोइदी नोमगी सूरगा चारसु इसा आइसो लाइक तमंदबा यादे कोइ चिनाव मयाम अदुगा नुपी अमा ओइना मरु ओइना नुपी की थौदांग निपाना सेन तानसलगा पुसलकपा अदुगा याम थागतनिंगाय बो वादी दिको अखोइ मणिपुर दे लेदिबा इमा मयाम मणिपुर दे लेबा इचिनाव नुपी स्पेशली ओइना नुपी सिंग फम ना लेथोकते मणिपुर की दिको मणिपुर की नुपी सिंग अनमना फम ना लेते अदुनबु इमा कैथेल इमा मार्केट आइना मिंग फाउरिबसनी nga jonbasu ima singna kaido adugedi cheng chak jonbasu ima singna injang na pi jonbasu ima singna ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯃꯩꯇꯩ ꯏꯃꯥ ꯃꯌꯥꯝꯗꯒꯤꯗꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛꯀ ꯍꯥꯏꯒꯗꯕꯗꯤ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯈꯔ ꯑꯃ ꯂꯩ ꯃꯋꯥ ꯃꯄꯨꯔ ꯑꯣꯏꯕꯅ ꯁꯦꯟ ꯊꯨꯝ ꯇꯥꯟꯁꯤꯜꯂꯛꯑꯒꯁꯨ नुपी खरा मना जुमदो पुबा ngamdaba kaya ama lei ko nipa खरा masu leiri
ꯁꯦꯟ ꯊꯨꯝ ꯇꯥꯟꯁꯤꯜꯂꯛꯑꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯁꯤꯟꯅꯔꯒ ꯅꯣꯡꯃꯒꯤ ꯊꯣꯛꯈ꯭ꯔꯒ ꯃꯥꯒꯤꯗꯤ ꯑꯩꯒꯤ ꯆꯥꯛ 마tam ꯆꯥꯅ ꯆꯥꯔꯒ ꯂꯣꯏꯔꯦ ꯌꯨꯝ ꯁꯦꯝꯕꯗꯤ ꯅꯨꯄꯤꯒꯤ ꯃꯊꯧꯅꯦ ꯍꯥꯏꯅ ꯅꯨꯄꯤꯗ ꯄꯤꯁꯜꯂꯒ ꯃꯆꯥ ꯁꯦꯝꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯕ ꯑꯃꯗꯤ ꯑꯩꯒꯤ ꯅꯣꯡꯃ ꯇꯥꯟꯁꯤꯜꯂꯛꯏ ꯁꯦꯟꯗꯨꯒꯤ ꯈꯔ ꯇꯨꯡꯁꯤꯟꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯂꯣꯏꯅ ꯁꯤꯟꯅꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯊꯥꯖꯕ ꯑꯁꯤꯒꯨꯝꯕ ꯅꯤꯄꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯅꯤꯄꯥꯁꯤꯡꯅ ꯁꯦꯟ ꯇꯥꯟꯁꯤꯜꯂꯒ ꯄꯨꯁꯜꯂꯒ ꯅꯨꯄꯤꯁꯤꯡꯗ ꯁꯤꯟꯅꯩ ꯅꯨꯄꯤꯁꯤꯡꯗ ꯁꯤꯟꯅꯔꯒ ꯅꯨꯄꯤꯁꯤꯡꯗꯨꯅꯁꯨ ꯑꯩꯒꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕꯤꯁꯤꯅ ꯋꯥꯅ ꯁꯦꯟꯖ ꯇꯥꯟꯁꯤꯜꯂꯛꯏꯕꯅꯤ ꯑꯁꯤꯒꯩ ꯏꯆꯥ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯣꯔꯤꯕꯅꯤ ꯑꯁꯤꯒꯩ ꯌꯨꯝ ꯁꯦꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯁꯦꯝꯖꯟꯕꯁꯨ ꯂꯩꯀꯣ ꯈꯔ ꯑꯃꯁꯨ ꯂꯩꯔꯤꯌꯦ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯊꯪꯅꯕꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯅꯣꯡꯃꯗ ꯂꯨꯄꯥ 10,000 10 ꯂꯨꯄꯥ ꯂꯥꯛ ꯇꯥꯕꯤ ꯂꯨꯄꯥ 15,000 13 ꯇꯥꯕ ꯐꯤ ꯑꯃ ꯂꯩꯔꯦ ꯑꯩ ꯌꯨꯝꯊꯪꯅꯕꯅ ꯑꯗꯣ ꯑꯩꯁꯨ ꯂꯩꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯨꯄꯥ 15,000 10 ꯇꯥꯕ ꯐꯤꯗꯣ ꯍꯦꯛꯇ ꯂꯩꯔꯨꯕ ꯃꯤꯒꯤꯗꯤ ꯃꯥꯒꯤ ꯅꯤꯄꯥꯗꯨꯅ ꯇꯥꯜꯂꯤꯕ ꯇꯣꯂꯣꯞꯇꯨꯒꯤ ꯃꯇꯨꯡ 이나 ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯆꯪꯉꯛꯏꯕ ꯁꯦꯟꯗꯨꯒꯤ ꯃꯇꯨꯡ 이나 ꯁꯦꯠꯄꯅꯤ ꯂꯩꯕꯅꯤ ꯆꯥꯕꯅꯦꯕꯀꯣ ꯑꯩꯁꯨ ꯑꯗꯨꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥ ꯂꯩꯔꯗꯤ ꯑꯩꯁꯨ ꯂꯩꯔꯨꯒꯦ ꯃꯥꯏ ꯃꯆꯥꯒꯤ ꯃꯥꯅ ꯂꯩꯕꯤꯈ꯭ꯔꯗꯤ ꯑꯩꯁꯨ ꯑꯩ ꯏꯆꯥꯒꯤ ꯂꯩꯕꯤꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯩ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯂꯩꯕ ꯃꯤꯗꯨꯒ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯗꯦꯕ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕꯗꯨꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ 15,000 ꯇꯥꯕ 10 ꯇꯥꯕꯗꯣ ꯑꯗꯨꯒꯒꯤꯗꯤ ꯑꯩꯈꯣꯏꯒꯤ 1,000 ꯈꯛꯇꯪ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯨꯅ ꯅꯥꯟꯅ ꯇꯔꯨꯅ ꯁꯦꯠꯂ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ 1,000 ꯇꯥꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯒꯤ 15,000 10 ꯇꯥꯕꯗꯨꯒꯤ ꯑꯩꯈꯣꯏ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗꯤ ꯃꯃꯜ ꯂꯩꯔꯤꯕꯅꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕꯗꯨꯅ ꯇꯥꯟꯁꯤꯜꯂꯒ ꯄꯨꯁꯜꯂꯒ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯁꯦꯝꯃꯤꯕꯅꯤ ꯏꯆꯥ ꯁꯦꯝꯃꯤꯕꯅꯤ ꯃꯤꯉꯣꯟꯗꯩ ꯅꯤꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯃꯤꯉꯣꯟꯗꯩ ꯅꯤꯔꯨꯗ꯭ꯔꯒ ꯍꯨꯔꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦꯕꯀꯣ ꯃꯤꯅ 10,000 ꯇꯥꯕꯤ ꯁꯦꯠꯈ꯭ꯔꯒ ꯑꯩꯁꯨ 10,000 ꯇꯥꯕꯤ ꯁꯦꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯊꯧ ꯅꯠꯇꯦꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯅꯤ ꯈꯔ ꯂꯩ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯑꯣꯏꯁꯨ ꯐꯤ ꯑꯇꯥꯡꯕ ꯁꯦꯠꯂꯒ ꯂꯣꯏꯔꯦ ꯈꯟꯕ ꯅꯨꯄꯤ ꯑꯃꯅꯤ ꯈꯔ ꯂꯩꯌꯦꯕ ꯑꯗꯨ ꯇꯧꯕꯤꯗꯕ ꯂꯣꯟ ꯂꯧꯔꯒ ꯐꯤ ꯑꯇꯥꯡ ꯁꯦꯠꯄ ꯀꯔꯤ ꯀꯥꯟꯅꯩ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯔꯥꯃꯦꯁꯣꯔ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯂꯩꯔꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯌꯥꯝ ꯂꯩ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯅꯤꯄꯥꯗꯨꯅ ꯄꯨꯔꯒ ꯆꯪꯉꯛꯏꯕ ꯁꯦꯟꯐꯝꯗꯨꯒꯤ ꯅꯨꯡꯇꯤꯒꯤ ꯉꯥ ꯆꯥꯕꯒꯤ ꯗꯔꯀꯥꯔ ꯅꯠꯇꯦ ꯂꯩꯔꯒ ꯆꯥꯅꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯇꯣꯔꯤꯕꯅꯤ ꯊꯥꯁꯤꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯊꯥꯁꯤ ꯍꯣꯏ ꯂꯩꯒꯗ꯭ꯔꯣ ꯄꯨꯔꯅꯤꯃꯥ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯔꯅꯤꯃꯥ ꯂꯥꯛꯇꯣꯏꯕꯅꯦꯕ ꯑꯗꯣ ꯄꯨꯔꯅꯤꯃꯥꯗꯣ ꯉꯥꯏꯔꯒ ꯂꯣꯏꯔꯦꯗꯅꯀꯣ ꯄꯨꯔꯅꯤꯃꯥꯗꯣ ꯉꯥꯏꯃꯤꯟꯅꯁꯤ ꯍꯣꯠꯅꯕꯕꯨ ꯀꯜꯂꯗꯤ ꯅꯨꯡꯉꯥꯏꯕꯁꯦ ꯏꯁꯥ ꯏꯇꯣꯝꯇ ꯇꯥꯟꯅꯔꯛꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯊꯨꯟꯗ ꯑꯃꯟ ꯊꯄꯥ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯅꯦꯄꯥꯜꯅꯤ ꯑꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯍꯣꯠꯅꯕꯕꯨ ꯂꯦꯞꯄꯗꯤ ꯅꯨꯡꯉꯥꯏꯕꯁꯤꯅ ꯏꯊꯨꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯊꯨꯟꯗ ꯇꯥꯟꯅꯔꯨꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯨꯡꯉꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯊꯨꯟꯗ ꯄꯩꯁꯥꯒꯤ ꯃꯊꯨꯟꯗ ꯑꯩꯈꯣꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯈꯣꯏꯅꯕꯨ ꯍꯣꯠꯅꯕ ꯀꯜꯂꯗꯤ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏ ꯏꯊꯨꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯇꯣꯏꯕꯅꯤ ꯅꯈꯣꯏ ꯃꯅꯤꯡꯗ ꯂꯥꯛꯆꯔꯒꯦ ꯅꯈꯣꯏ ꯌꯨꯝꯗ ꯆꯪꯖꯔꯒꯦ ꯄꯩꯁꯥꯗꯨꯅꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯒꯦ ꯍꯥꯏꯅ ꯄꯩꯁꯥ ꯊꯝꯃꯝꯒ ꯂꯩꯔꯣꯏꯗꯣꯔꯤꯕ ꯖꯥꯠꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯏ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯤꯃꯥꯟꯅꯕ ꯉꯝꯖꯔꯤ ꯂꯥꯏꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯏꯆꯥ ꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯉꯝꯖꯔꯤ ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯊꯧꯖꯥꯜꯗꯒꯤ ꯏꯃꯥꯟꯅꯕꯒ ꯃꯤꯃꯥꯟꯅꯅ ꯆꯠꯄ ꯉꯝꯖꯔꯤ ꯀꯔꯤꯒꯤꯅꯣ ꯍꯣꯠꯅꯕ ꯀꯟꯕ ꯇꯥꯏ ꯑꯩꯅ ꯉꯁꯤ ꯄꯨꯁꯜꯂꯛꯏꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯁꯤꯃꯥꯏꯅ ꯄꯨꯁꯜꯂꯛꯏꯕꯁꯤꯅ ꯑꯩ ꯇꯨꯡꯒꯤ ꯑꯁꯤ ꯂꯦꯞꯅꯕ ꯍꯣꯠꯅ ꯇꯥꯏꯀꯣ ꯑꯩꯅ ꯆꯥꯗꯕꯁꯨ ꯌꯥꯗꯦ ꯇꯨꯡꯒꯤ ꯈꯜꯂꯒ ꯑꯩ ꯆꯥꯗꯕꯁꯨ ꯌꯥꯗꯦ ꯆꯥꯁꯨ ꯆꯥꯗꯣꯔꯤꯕꯅꯤ ꯂꯦꯞꯁꯨ ꯂꯦꯞꯁꯟꯗꯣꯔꯤꯕꯅꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯉꯝꯒꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯂꯩꯇ꯭ꯔꯥ ꯑꯩꯅ ꯊꯣꯛꯄꯗ ꯑꯇꯥꯡꯕ ꯐꯤ ꯁꯦꯠꯂꯒ ꯊꯣꯛꯑ ꯂꯣꯏꯔꯦ ꯏꯅꯥꯛ ꯈꯨꯟꯕꯤ ꯁꯥꯔꯒ ꯂꯣꯏꯔꯦ ꯈꯟꯕ ꯈꯔ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕꯤ ꯁꯥꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯏꯅꯥꯛ ꯈꯨꯟꯅꯕ ꯍꯥꯟꯅ ꯍꯣꯠꯅꯈꯤꯁꯤ ꯏꯅꯥꯛ ꯈꯨꯟꯈꯤꯁꯤ ꯑꯗꯨ ꯂꯣꯏꯔꯒ ꯀꯣꯟꯅ ꯑꯁꯨꯝ ꯏꯅꯥꯛ ꯈꯨꯟꯕꯤ ꯁꯥꯔꯒ ꯁꯣꯝꯗꯅ ꯀꯩꯁꯨꯝ ꯂꯩꯇ꯭ꯔꯒ ꯏꯅꯥꯛ ꯈꯨꯟꯕꯤ ꯁꯥꯔꯒ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯩꯒꯤ ꯅꯤꯄꯥꯗꯨꯅ ꯊꯥꯗ ꯂꯨꯄꯥ 30,000 ꯈꯛ ꯇꯥꯜꯂꯒ ꯑꯩꯅ ꯁꯣꯝꯗ ꯀꯔꯣꯔ ꯇꯥꯟꯕ ꯁꯥꯔꯒ ꯂꯥꯛ ꯇꯥꯟꯕ ꯁꯥꯔꯒ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯁꯣꯝꯗꯗꯤ ꯑꯩꯒꯤ ꯅꯤꯄꯥꯗꯨꯗꯤ ꯁꯣꯝꯗ ꯍꯤꯒꯣꯛꯇ ꯅꯥꯄꯨ ꯂꯥꯡꯉꯛꯑꯦꯕ ꯁꯣꯝꯗꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕꯤ ꯁꯥꯕꯅꯤꯅ ꯑꯗꯨꯒ ꯅꯤꯄꯥꯁꯤꯒ ꯁꯧꯗꯣꯔꯤꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯃꯅꯤ ꯈꯔ ꯂꯩꯔꯤ ꯃꯥꯒꯤ ꯅꯤꯄꯥꯗꯨꯒ ꯌꯥꯝ ꯁꯧꯕ ꯀꯟꯕ ꯑꯃꯅꯤ ꯈꯔ ꯂꯩꯔꯤ ꯑꯂꯩ ꯂꯩꯇꯁꯨ ꯌꯦꯡꯗꯒꯨꯝ
ꯆꯥꯛꯀꯧꯕ ꯖꯧꯔꯛꯑꯦ ꯗꯨꯔꯒꯥ ꯄꯨꯖꯥ ꯖꯧꯔꯛꯑꯦ ꯑꯩ ꯃꯥꯅ ꯑꯗꯨ ꯂꯩꯈ꯭ꯔꯦ ꯑꯩ ꯂꯩꯗ ꯌꯥꯗꯕ꯭ꯔꯥ ꯑꯩꯒꯤ ꯃꯥꯅ 10,10 ꯄꯤꯕ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯁꯨꯔꯨ ꯑꯔꯅꯣꯏ ꯇꯧꯕ ꯂꯩꯔꯤ ꯈꯔ ꯑꯃ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯄꯨꯔꯒ ꯑꯣꯏꯁꯨ ꯃꯥꯒꯤ ꯑꯔꯅꯣꯏꯗꯣ ꯈꯥꯡꯕ ꯉꯝꯗꯕꯗꯤ ꯄꯨꯔꯒ ꯂꯩꯕ ꯀꯌꯥ ꯑꯃ ꯂꯩꯔꯦꯕ ꯑꯗꯣ ꯅꯨꯄꯤ ꯄꯨꯝꯅꯃꯛꯇꯤ ꯅꯠꯇꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯏꯃꯣꯏꯅꯨꯅꯤ ꯏꯃꯣꯏꯅꯨ ꯅꯨꯄꯤ ꯍꯥꯏꯁꯦ ꯂꯩꯃꯔꯦꯟꯅꯤ ꯂꯩꯃꯔꯦꯟ ꯅꯨꯄꯤ ꯍꯥꯏꯁꯦ ꯂꯛꯁꯃꯤ ꯍꯥꯏꯅꯗ꯭ꯔꯣ ꯑꯗꯨꯅ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤ ꯍꯥꯏꯁꯤꯅ ꯐꯔꯒꯗꯤ ꯌꯨꯝ ꯅꯨꯡꯉꯥꯏꯇꯕꯒ ꯌꯥꯔꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯍꯥꯟ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯈꯤꯕꯗꯀꯣ ꯅꯨꯄꯤ ꯐꯔꯒꯗꯤ ꯌꯨꯝ ꯐꯩ ꯑꯗꯨꯒ ꯅꯨꯄꯤꯅ ꯐꯠꯇ꯭ꯔꯒꯗꯤ ꯌꯨꯝ ꯐꯠꯇꯦꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯅꯨꯄꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯒ ꯂꯣꯏꯅꯅ ꯅꯤꯄꯥꯒꯤꯁꯨ ꯌꯥꯝ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤꯀꯣ ꯅꯨꯄꯤꯅ ꯐꯔꯒꯁꯨ ꯅꯤꯄꯥꯅ ꯊꯛꯆꯜꯂꯒ ꯆꯥꯁꯜꯂꯒ ꯂꯥꯛꯑꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯒꯗꯤ ꯅꯨꯄꯤꯗꯨꯁꯨ ꯈꯥꯡꯕ ꯉꯝꯃꯛꯇꯦ ꯑꯗꯨ ꯅꯤꯄꯥ ꯈꯨꯗꯤꯡꯃꯛ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟ ꯅꯤꯄꯥꯗꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯧꯖꯤꯛꯀꯥन ꯅꯤꯄꯥꯗꯤ ꯊꯛꯄ ꯆꯥꯕꯁꯨ ꯌꯥꯝꯅ ꯊꯥꯗꯣꯛꯅꯔꯦ ꯊꯛꯄ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯨ ꯀꯌꯥ ꯑꯃ ꯇꯧꯅꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯨꯃꯛꯄꯨ ꯅꯤꯄꯥ ꯑꯃꯅꯤꯁꯨ ꯑꯁꯨꯝ ꯂꯩꯔꯤ ꯊꯛꯄ ꯆꯥꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯅꯤꯄꯥ ꯑꯃꯅꯤꯗ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯌꯨꯝꯗ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯌꯨꯝꯗꯨꯕ ꯅꯨꯄꯤꯅ ꯀꯩ ꯇꯧꯔꯤꯒꯦꯅ ꯍꯦꯛꯇ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯀꯣ ꯌꯨꯝ ꯄꯨꯕꯕꯨ ꯆꯥꯛ ꯈꯔ ꯊꯣꯡꯉꯒ ꯀꯣꯟ ꯈꯔ ꯐꯦꯡꯉꯒ ꯂꯣꯏꯔꯤꯕ ꯊꯕꯛ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯅꯤꯄꯥꯅ ꯅꯨꯄꯤꯒꯤ ꯊꯕꯛ ꯅꯣꯡꯃ ꯈꯛꯇ ꯄꯨꯔꯒ ꯌꯦꯡꯕꯗ ꯑꯗꯨꯒ ꯅꯤꯄꯥꯗꯨꯅꯁꯨ ꯈꯪꯒꯅꯤꯀꯣ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯅꯨꯄꯤ ꯑꯃꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯅꯨꯄꯤꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦꯀꯣ ꯑꯃꯨꯛ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯨꯛ ꯇꯧꯔꯝꯗꯣꯔꯤꯕꯅꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯨꯛ ꯑꯗꯨ ꯂꯣꯏꯔꯒ ꯃꯆꯥꯁꯤꯡꯒꯤ ꯃꯨꯛ ꯃꯁꯥꯒꯤ ꯃꯨꯛ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯐꯤꯖꯨ ꯐꯤꯖꯥꯝꯕ ꯁꯤꯠꯄ ꯇꯩꯕ ꯁꯦꯡꯕ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯂꯣꯏꯁꯤꯜꯂꯛꯏꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯩꯅ ꯇꯨꯝꯃꯝꯗꯥꯐꯥꯎ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯇꯧꯅ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯄꯥꯝꯃꯤꯕꯗꯣ ꯀꯔꯤꯅꯣ ꯃꯥꯒꯤ ꯅꯤꯄꯥꯗꯨꯅ ꯍꯟꯖꯜꯂꯛꯑꯒ ꯃꯥꯏ ꯅꯨꯄꯤꯗꯨꯒ ꯅꯨꯡꯁꯤꯅ ꯋꯥꯍꯩ ꯑꯋꯥꯇꯥ ꯑꯃꯅꯤꯈꯛ ꯍꯥꯏꯔꯒ ꯉꯁꯥꯏ ꯃꯥꯅ ꯑꯌꯨꯛ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯒꯤꯅ ꯇꯨꯝꯃꯝꯗꯥꯏꯐꯥꯎ ꯋꯥꯅ ꯁꯨꯔꯤꯕꯗꯣ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯍꯟꯖꯜꯂꯒ ꯅꯣꯛꯑꯒ ꯋꯥ ꯑꯃꯅꯤꯈꯛ ꯉꯥꯡꯕꯗ ꯃꯥꯅ ꯁꯨꯔꯨꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯣꯛꯇꯣꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯅꯤꯄꯥꯅꯁꯨ ꯅꯨꯄꯤꯕꯨ ꯕꯤꯟꯗꯥ ꯌꯨꯝ ꯍꯥꯏ ꯏꯅꯥꯎ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕ ꯑꯃ ꯑꯍꯦꯟꯕ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯂꯥꯟꯗꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯍꯟꯒꯗꯧꯕꯅꯤ ꯃꯍꯥꯛꯄꯨꯁꯨ ꯏꯁꯣꯔꯅ ꯑꯐꯕ ꯎꯕꯤꯔꯛꯄ ꯏꯅꯥꯎꯁꯨ ꯃꯁꯥꯁꯨ ꯁꯦꯝꯗꯣꯛꯅꯕ ꯆꯪꯉꯤ ꯃꯁꯥꯅꯁꯨ ꯍꯣꯏ ꯌꯥꯝ ꯆꯨꯝꯃꯤ ꯏꯆꯦ ꯑꯗꯣ ꯍꯣꯏ ꯃꯣꯏꯅꯁꯨ ꯁꯣꯏꯈꯔꯦ ꯃꯤꯑꯣꯏꯕꯒꯤ ꯌꯥꯝꯅ ꯈꯣꯠꯈꯔꯦ ꯆꯨꯝꯕ ꯋꯥꯅꯤ ꯈꯣꯠꯈ꯭ꯔꯦ ꯃꯣꯏꯅꯁꯨ ꯍꯥꯏꯔꯛꯑꯦꯀꯣ ꯑꯣꯖꯥ ꯃꯌꯥꯝ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯃ ꯐꯝꯃꯤꯟꯅꯔ ꯃꯣꯏꯅꯁꯨ ꯏꯆꯦ ꯁꯥꯎꯔꯅꯨ ꯈꯣꯠꯂꯅꯨ ꯃꯣꯏꯅꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯀꯩ ꯇꯧꯔꯨꯅꯤ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯃꯤꯇꯣꯞꯁꯨ ꯅꯠꯇꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯁꯥ ꯃꯁꯦꯟꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯛ ꯂꯩꯀꯥꯏꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯣꯏꯁꯦ ꯂꯩꯔꯛ ꯂꯩꯀꯥꯏꯅꯤ ꯃꯩꯇꯩ ꯏꯁꯥ ꯃꯁꯦꯟꯅꯤ ꯂꯩꯀꯥꯏ ꯑꯃꯠꯇꯒꯤ ꯀꯩꯅꯣꯅꯤ ꯈꯪꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯅꯣꯏꯁꯨ ꯈꯟꯊꯍꯧꯗꯕꯁꯦꯁꯨ ꯅꯣꯏꯁꯨ ꯐꯠꯇꯦ ꯑꯩꯁꯨ ꯋꯥ ꯑꯃꯅꯤꯒ ꯁꯨꯝ ꯍꯥꯏꯒꯗꯕꯗꯤ ꯍꯥꯏꯔꯦ ꯃꯣꯏꯅꯁꯨ ꯏꯆꯦ ꯁꯥꯎꯔꯅꯨ ꯈꯣꯠꯂꯅꯨ ꯍꯥꯏꯔꯕꯅꯤꯅ ꯑꯗꯩ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯋꯥꯁꯨ ꯇꯥꯗ꯭ꯔꯒꯗꯤ ꯑꯗꯩꯗꯤ ꯑꯩꯅ ꯏꯕꯨꯡ ꯑꯃ ꯁꯛꯎꯕ ꯏꯕꯨꯡꯗꯨꯅ ꯍꯥꯏꯕ ꯋꯥꯁꯨ ꯇꯥꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯏꯕꯨꯡ ꯑꯃꯅꯦꯅ ꯁꯛꯎꯕꯒꯤ ꯀꯩ ꯑꯔꯊ ꯂꯩꯔꯤꯀꯣ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅꯁꯨ ꯁꯣꯏꯈꯔꯦ ꯁꯥꯎꯔꯅꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅꯁꯨ ꯁꯨꯝ ꯋꯥꯔꯤꯗꯣ ꯑꯗꯨꯒ ꯂꯣꯏꯁꯟꯅꯈꯔꯦ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯩ ꯇꯥꯛꯆꯕꯁꯨ ꯅꯠꯆꯗꯦ ꯍꯥꯏꯖꯕꯁꯨ ꯅꯠꯆꯗꯦ ꯑꯁꯨꯝ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯕꯅꯤꯀꯣ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯃꯇꯧ ꯃꯑꯣꯡꯁꯦꯀꯣ ꯅꯤꯄꯥꯅ ꯊꯛꯆꯜꯂ ꯆꯥꯁꯜꯂ ꯂꯥꯛꯑꯒ ꯅꯨꯄꯤꯗ ꯐꯨꯕ ꯆꯩꯕ ꯇꯧꯕꯗꯁꯨ ꯅꯨꯄꯤꯗꯨꯁꯨ ꯈꯥꯡꯕꯗ ꯋꯥꯏꯀꯣ ꯑꯌꯨꯛꯇꯒꯤ ꯃꯆꯥ ꯀꯞꯄꯒꯤ ꯅꯤꯡꯉꯥꯏ ꯍꯣꯠꯅꯗꯣꯔꯤꯔꯥ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯣꯠꯅꯗꯣꯔꯤꯔꯥ ꯅꯤꯄꯥꯗꯤ ꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯅꯨꯄꯤꯗꯨꯅ ꯆꯥꯅꯕ ꯊꯛꯅꯕ ꯍꯣꯠꯅꯗꯣꯔꯤꯕꯅꯤ ꯑꯂꯩ ꯂꯩꯇ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯊꯣꯡꯁꯦ ꯀꯔꯤ ꯆꯥꯁꯤꯒꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯁꯦꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯏꯃꯨꯡꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯤ ꯅꯤꯄꯥꯗꯨꯅ ꯊꯣꯛꯈꯤꯗ꯭ꯔꯣꯕꯅꯤ ꯁꯨꯔꯒ ꯑꯗꯣ ꯏꯃꯨꯡꯗꯨꯒ ꯉꯁꯥꯏꯒꯤ ꯆꯦꯡ ꯂꯩꯍꯧꯔꯒꯁꯨ ꯍꯤꯟꯖꯥꯡ ꯂꯩꯍꯧꯗꯕ ꯍꯤꯟꯖꯥꯡ ꯂꯩꯍꯧꯔꯒꯁꯨ ꯉꯥꯔꯤ ꯂꯩꯇꯕ ꯉꯥꯔꯤ ꯂꯩꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯊꯥꯎ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯑꯋꯥꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯏꯃꯨꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯅꯨꯄꯤꯅ ꯃꯦꯜꯂꯛꯏꯕꯅꯤꯀꯣ ꯑꯗꯣ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯈꯔ ꯑꯃꯅ ꯅꯨꯄꯤ
ꯃꯌꯥꯝ ꯑꯃꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯌꯨꯝ ꯄꯨꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯅꯤ ꯈꯛꯅ ꯌꯥꯝꯅ ꯃꯊꯣꯡ ꯃꯑꯣꯡ ꯆꯥꯗꯕꯒꯤ ꯃꯇꯧ ꯃꯑꯣꯡꯗ ꯇꯧꯔꯛꯑꯒꯗꯤ ꯅꯨꯄꯤꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡꯁꯦ ꯀꯩꯁꯨ ꯅꯠꯇꯕꯒꯤ ꯃꯑꯣꯡꯗ ꯇꯥꯍꯟꯕ ꯈꯔ ꯌꯥꯎꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯦꯟꯅ ꯂꯥꯛꯄꯇꯤ ꯀꯔꯣꯔꯄꯇꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯏꯃꯥꯟꯅꯕꯒ ꯃꯤꯃꯥꯟꯅꯅꯕ ꯀꯔꯝꯍꯥꯏꯅ ꯃꯤꯃꯥꯟꯅꯅꯤ ꯍꯥꯏꯅ ꯁꯦꯝꯗꯣꯔꯤꯕꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯔꯤꯕꯅꯦꯕ ꯄꯥꯎꯃꯜ ꯁꯣꯟ ꯍꯥꯎꯀꯤ ꯀꯨꯀꯤ ꯊꯥ ꯆꯠꯄ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯃꯥꯏ ꯁꯤꯁꯇꯔ ꯐꯖꯅ ꯆꯪꯉꯗꯤ ꯅꯨꯡꯉꯥꯏꯔꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯛꯑꯒꯗꯤ ꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯤꯔꯒ ꯂꯣꯏꯔꯕꯅꯤ ꯑꯣꯏꯅꯝꯅꯕ ꯍꯥꯏ ꯑꯣꯏꯅꯥꯝꯅꯕ ꯑꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯕꯆꯟꯗ꯭ꯔꯔ ꯈꯜꯂꯨꯔꯦ ꯍꯣꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯅꯨꯡꯉꯥꯏꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎꯅꯦ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯅꯤꯡꯗꯕ ꯂꯩꯔꯒꯁꯨꯀꯣ ꯌꯥꯅꯤꯡꯗꯕ ꯂꯩꯔꯒꯁꯨ ꯌꯥꯅꯤꯡꯗꯦ ꯑꯗꯨ ꯌꯥꯅꯤꯡꯉꯒꯅ ꯀꯤꯁꯟ ꯌꯥꯅꯤꯡꯉꯤ ꯏꯔꯣꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯏꯆꯦ ꯀꯤꯁꯟ ꯅꯪꯁꯦ ꯀꯩ ꯍꯥꯏꯕ ꯅꯪꯒꯤ ꯑꯩꯅ ꯉꯔꯥꯡ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯐꯦꯁꯕꯨꯛ ꯑꯃ ꯌꯦꯡꯉꯝꯃꯤꯅꯦ ꯑꯩꯁꯦ ꯁꯛꯁꯨ ꯐꯥꯏꯒ ꯇꯧꯕ ꯅꯪ ꯇꯧꯔꯤꯗꯣ ꯐꯥꯎꯏꯗ ꯏꯅꯥꯎꯗ ꯐꯥꯎꯗꯦ ꯏꯅꯥꯎ ꯁꯛ ꯈꯪꯗꯦ ꯀꯅꯥ ꯍꯥꯏꯔꯤꯅꯣ ꯏꯅꯥꯎ ꯀꯤꯁꯟ ꯏꯔꯣꯝ ꯈꯪꯗꯕ ꯃꯤ ꯂꯩꯇꯦ ꯑꯩꯅ ꯉꯍꯥꯛꯇꯪ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃ ꯊꯝꯈꯤꯕꯅꯤꯀꯣ ꯑꯗꯣ ꯑꯗꯨꯗꯨꯒꯤ ꯊꯧꯗꯥꯡꯗꯣ ꯀꯤꯁꯟ ꯏꯔꯣꯝꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ ꯉꯁꯥꯏ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯅꯣꯛꯍꯟꯕ ꯉꯝꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯤꯁꯟ ꯏꯔꯣꯝ ꯍꯥꯏꯔꯤꯕꯗꯣ ꯃꯥꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯆꯪꯉ ꯌꯦꯡꯕꯤꯔꯣ ꯑꯁꯨꯝ ꯏ ꯎꯗꯕꯤꯗ꯭ꯔꯥ ꯅꯣꯛꯇꯣꯔꯕꯅꯤ ꯏꯆꯦꯃ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯍꯣꯏ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯃꯤꯑꯣꯏꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯅꯥꯔꯨꯗꯦ ꯃꯤꯅꯦ ꯍꯥꯏꯕ ꯇꯦꯟꯁꯟ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯔꯨꯕ ꯑꯗꯨꯒꯩꯗꯣ ꯉꯥꯏꯍꯥꯛꯇꯪꯅꯁꯨ ꯃꯤꯒꯤ ꯃꯥꯏꯊꯣꯡꯅ ꯅꯣꯛꯍꯟꯕ ꯉꯝꯕꯁꯤꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯑꯗꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯀꯤꯁꯟ ꯏꯔꯝꯗꯣ ꯑꯗꯨꯁꯨ ꯃꯤꯑꯣꯏꯕ ꯀꯌꯥꯕꯨ ꯅꯣꯛꯍꯜꯂꯒ ꯀꯤꯁꯟ ꯏꯔꯣꯝꯁꯨ ꯌꯥꯝꯅ ꯃꯤꯡꯆꯠ ꯆꯠꯂꯤꯕ ꯌꯥꯝꯅ ꯐꯥꯎꯔꯕ ꯏꯅꯥꯎ ꯑꯃꯅꯤꯀꯣ ꯀꯤꯁꯟ ꯏꯔꯣꯝꯁꯨ ꯑꯗꯨꯅꯤꯗ ꯀꯤꯁꯟ ꯑꯩꯅ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯖꯤꯛꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯃꯝꯃꯤꯕ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯅ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯎ ꯒ꯭ꯌꯥꯟ ꯇꯥꯎ ꯒ꯭ꯌꯥꯟ ꯇꯥꯎ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯒ꯭ꯌꯥꯟ ꯇꯥꯎ ꯏꯆꯟꯗꯤ ꯖꯨꯒꯣ ꯌꯥꯝ ꯊꯛꯏꯅꯦꯅ ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯃꯌꯨꯡꯒ ꯄꯨꯔꯅ ꯍꯅꯨꯕ ꯑꯃꯅ ꯆꯩ ꯄꯥꯏ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯀꯥꯎ ꯀꯥꯎꯅ ꯑꯩꯈꯣꯏ ꯀꯃꯦꯟꯗꯤ ꯄꯤꯔꯛꯇꯁꯨ ꯅꯪꯒꯤꯗꯣ ꯂꯣꯏꯅ ꯌꯦꯡꯉꯤ ꯀꯃꯦꯟ ꯄꯤꯕꯁꯦ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯩꯗꯤ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅ ꯀꯩꯅꯣ ꯅꯪꯁꯨ ꯈꯪꯉꯝꯒꯅꯤꯀꯣ ꯑꯃꯗ ꯀꯃꯦꯟ ꯄꯤꯔꯨꯔ ꯑꯃꯗ ꯍꯦꯛ ꯄꯤꯍꯧꯗꯕꯗ ꯑꯣ ꯃꯉꯣꯟꯗ ꯀꯃꯦꯟ ꯄꯤꯔꯦ ꯃꯉꯣꯟꯗ ꯀꯃꯦꯟ ꯄꯤꯗꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯌꯨꯇꯨꯕ ꯄꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯋꯥꯏꯅꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯌꯦꯡꯉꯨꯔꯒꯀꯣ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕꯣ ꯍꯥꯏꯕꯅꯦ ꯇꯧꯗꯦꯕꯨ ꯍꯥꯏꯕꯅꯦ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏꯅ ꯌꯨꯇꯨꯕꯁꯦ ꯆꯪꯉꯨꯔꯕꯅꯤꯅ ꯌꯥꯝꯅ ꯂꯨꯅ ꯆꯠꯄ ꯇꯥꯔꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯤꯔꯒ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯅ ꯌꯨꯝꯁꯦ ꯐꯖꯅ ꯄꯨꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯅꯤꯄꯥ ꯃꯌꯥꯝꯅꯁꯨ ꯌꯨꯝ ꯄꯨꯕꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯅꯤꯄꯥ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯅꯤꯄꯥ ꯑꯃꯅꯤꯈꯛ ꯂꯩꯔꯤꯌꯦ ꯑꯩꯈꯣꯏꯒꯤ ꯊꯛꯆꯜꯂ ꯆꯥꯁꯜꯂꯒ ꯌꯥꯝꯅ ꯃꯇꯨ ꯃꯆꯥꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯃꯇꯨ ꯃꯆꯥꯗ ꯐꯨꯕ ꯆꯩꯕ ꯍꯥꯏꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯞꯅꯤꯡꯉꯛꯏ ꯑꯩꯗꯤ ꯑꯗꯨꯃꯩ ꯈꯜꯂꯒ ꯑꯗꯣ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯣꯅꯦ ꯑꯩꯁꯤꯒ ꯂꯩ ꯅꯪꯗꯕ ꯂꯥꯛꯇꯦ ꯅꯪꯒꯤꯗꯨꯒ ꯁꯝꯁꯨꯟꯗꯔ ꯄꯥꯎ ꯅꯝꯕꯔ ꯌꯥꯏꯐꯔꯦ ꯏꯇꯩꯃ ꯗꯗꯥ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ ꯁꯝ ꯁꯨꯟꯗꯔ ꯅꯨꯡꯉꯥꯏꯔꯤ ꯐꯣꯟ ꯇꯧꯔꯁꯨ ꯅꯨꯡꯉꯥꯏꯔꯤ ꯆꯪꯗꯦ ꯅꯨꯡꯉꯥꯏꯔꯤ ꯅꯪꯒꯤ ꯀꯩꯗꯧꯅꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯩꯅꯁꯨ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯃꯔꯛ ꯃꯔꯛꯇ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯐꯣꯟ ꯆꯪꯗꯦꯅꯦ ꯅꯪꯕꯨ ꯀꯔꯝ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯋꯥꯐꯝ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯔꯤꯕꯁꯦ ꯃꯌꯥꯝ ꯆꯨꯝꯕꯔꯣ ꯂꯥꯟꯕꯔꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯨꯔꯖꯁꯤꯅ ꯅꯨꯡꯉꯥꯏꯔꯤꯕꯣꯅꯦ ꯏꯃꯥ ꯏꯄꯦꯝꯃ ꯁꯨꯔꯖꯁꯤꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯀꯨꯏꯔꯦꯀꯣ ꯁꯨꯔꯖ ꯁꯅꯥꯝꯁꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯧꯖꯤꯛ ꯀꯁꯥꯔꯗꯔꯣ ꯀꯥꯏꯗꯒꯤꯅꯣ ꯃꯦꯁꯦꯖ ꯈꯔ ꯂꯩ ꯌꯦꯡꯒꯦ ꯋꯥꯠꯁꯑꯞꯀꯤꯅꯦ ꯅꯄꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯀꯃꯦꯟ ꯆꯠꯇꯤꯁꯦ ꯀꯩꯒꯤꯅꯣ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯣ ꯀꯅꯥꯅꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯅꯤꯄꯥ ꯃꯆꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯅꯨꯄꯤ ꯃꯆꯥ ꯅꯤꯄꯥ ꯃꯆꯥꯅ ꯂꯥꯏꯔꯤꯛꯁꯦ ꯐꯖꯅ ꯇꯝꯃꯨ ꯏꯃꯥ ꯏꯄꯥꯅ ꯌꯥꯝ ꯋꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯕꯅꯤ
ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯪꯗꯦ ꯌꯨꯝꯗ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔ ꯇꯝꯕ ꯈꯪꯗꯦ ꯀꯣ ꯀꯩꯗꯧꯅꯔꯒꯦ ꯂꯥꯎꯇ ꯄꯨꯔ ꯊꯥꯗꯣꯛꯑ ꯇꯥꯎꯅ ꯀꯩꯗꯧꯒꯦ ꯅꯪ ꯄꯥꯎ ꯅꯪ ꯈꯣꯡꯃꯣ ꯊꯤꯜꯂꯛꯀꯅꯨ ꯑꯩ ꯀꯩ ꯄꯥꯎꯅꯣ ꯑꯩ ꯀꯃꯦꯟ ꯄꯥꯕꯒ ꯉꯝꯖꯗꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯦ ꯑꯩꯁꯦ ꯀꯃꯦꯟ ꯌꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯅꯦ ꯀꯃꯦꯟ ꯇꯧꯔꯛꯇꯕ ꯌꯥꯗ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕ ꯈꯪꯗꯦ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯂꯥꯏꯚ ꯊꯥꯔꯝꯃꯤꯕꯗꯣ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯈꯔꯦꯀꯣ ꯀꯔꯤꯒꯤ ꯂꯥꯏꯚ ꯊꯥꯔꯝꯃꯤꯅꯣ ꯍꯥꯏꯕꯗꯀꯣ ꯑꯗꯣ ꯃꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤ ꯆꯥꯝꯃꯒꯤ ꯃꯌꯥꯗꯤ ꯂꯩꯔꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯕꯗ ꯑꯩꯅ ꯊꯝꯃꯤꯕ ꯋꯥꯐꯝꯁꯤꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇꯁꯨ ꯍꯥꯏꯖꯕ ꯅꯠꯇꯦ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯇꯁꯨ ꯍꯥꯏꯖꯕ ꯅꯠꯇꯦ ꯌꯨꯝ ꯑꯃ ꯄꯨꯕꯗ ꯅꯨꯄꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯨꯝ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯌꯨꯝ ꯍꯥꯏꯕꯒ ꯖꯨꯝ ꯍꯥꯏꯕꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯖꯥꯔꯦ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯑꯗꯣ ꯃꯅꯤꯄꯨꯔ ꯂꯣꯝꯗꯅ ꯌꯥꯔꯦ ꯑꯁꯦ ꯖꯦꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯌꯥꯝꯃꯤꯍꯦ ꯁꯤꯗꯤ ꯀꯥꯏꯅ ꯑꯗ ꯃꯅꯤꯄꯨꯔꯗꯅ ꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯀꯥꯏꯅ ꯈꯪꯉꯕ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯈꯔꯅꯤ ꯃꯇꯨꯡꯗ ꯌꯨꯇꯨꯕꯇꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯣ ꯀꯃꯦꯟ ꯎꯗ꯭ꯔꯦ ꯑꯩꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯦꯠ ꯌꯥꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯀꯃꯦꯟ ꯎꯗ꯭ꯔꯦ ꯑꯗꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯎꯅꯁꯤ ꯍꯥꯏꯔꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯅꯠꯇ꯭ꯔꯒ ꯆꯥꯛꯀꯧꯕꯗ ꯎꯅꯁꯤ ꯍꯥꯏꯔ ꯑꯩ ꯆꯥꯛꯀꯧꯕꯗ ꯑꯣꯏꯅ ꯂꯥꯛꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯑꯣꯏꯅ ꯂꯥꯛꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯂꯣꯏꯅꯈ꯭ꯔꯦ ꯑꯗꯣ ꯂꯣꯏꯅꯈ꯭ꯔꯦ ꯍꯥꯏꯒꯦ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯀꯦ ꯍꯥꯏꯅ ꯌꯨꯇꯨꯕꯁꯦ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯌꯨꯝ ꯑꯃ ꯄꯨꯕꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯅꯤ ꯅꯤꯄꯥꯁꯤꯡꯅ ꯅꯣꯡꯃꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯨꯄꯤꯁꯤꯡꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠ ꯃꯦꯜꯂꯤꯕ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯄꯩꯁా ꯄꯥꯏꯗꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂ ꯆꯥꯔꯤꯕ ꯅꯤꯄꯥꯅꯗꯤ ꯊꯣꯛꯈ꯭ꯔꯦ ꯆꯦꯡꯗꯤ ꯊꯅꯝꯃꯦ ꯏꯟꯖꯥꯡ ꯂꯩꯇꯕ ꯍꯤꯟꯖꯥꯡ ꯂꯩꯔꯦ ꯉꯥꯔꯤ ꯂꯩꯇꯕ ꯍꯤꯟꯖꯥꯡ ꯂꯩꯔꯒꯅ ꯆꯦꯡ ꯂꯩꯇꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃꯗꯣ ꯅꯨꯄꯤꯗꯨꯅ ꯃꯦꯜꯂꯤꯅꯤ ꯍꯣꯔꯦꯟ ꯃꯥꯒꯤ ꯅꯤꯄꯥꯗꯨꯅ ꯄꯨꯔꯛꯑꯒ ꯑꯗꯨꯅ ꯑꯃꯨꯛ ꯍꯌꯦꯡ ꯃꯤꯒꯤ ꯁꯤꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯏꯋꯥ ꯏꯄꯨꯔꯣꯏꯕꯅ ꯊꯕꯛꯁꯨ ꯆꯠꯈ꯭ꯔꯤꯕꯗꯣ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯛꯈꯣꯡ ꯑꯃ ꯆꯥꯅꯕ ꯁꯤꯜꯂꯒ ꯂꯥꯡꯉꯒ ꯊꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯍꯥꯏꯁꯦ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯅ ꯂꯧꯔꯤꯕꯁꯦ ꯑꯁꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯅꯤꯈꯛꯅ ꯑꯩꯈꯣꯏꯅ ꯑꯦꯁ ꯄꯤ ꯗꯤ ꯁꯤ ꯑꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯉꯥꯏꯔꯦ ꯈꯟꯕ ꯅꯨꯄꯤ ꯑꯃꯅꯤ ꯈꯔ ꯂꯩꯌꯦꯕ ꯑꯗꯨ ꯇꯧꯕꯤꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯇꯧꯕꯤꯗꯕ ꯀꯩꯗꯧꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯤꯔꯒ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯅꯨꯡꯁꯤꯅꯅ ꯂꯩꯕꯅ ꯈ꯭ꯋꯥꯏꯗꯩ ꯐꯩ ꯑꯗꯨ ꯐꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯔꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯂꯥꯏꯚ ꯂꯥꯛꯑꯝꯃꯤꯕꯁꯦ ꯑꯗꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯒꯦꯅ ꯂꯥꯏꯚ ꯂꯥꯛꯑꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯈꯔꯅꯤ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯀꯩ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯁꯦꯝꯃꯗ ꯑꯗꯩ ꯀꯩꯗꯣ ꯈꯪꯗꯦ ꯐꯤꯜꯇꯔꯒ ꯍꯥꯞꯄ ꯈꯣꯠꯂ ꯐꯖꯍꯟꯕ ꯃꯌꯥꯝ ꯇꯧꯕꯗꯣ ꯑꯩꯗꯤ ꯐꯤꯜꯇꯔꯒ ꯍꯥꯞꯇꯦꯗ ꯐꯤꯜꯇꯔꯒ ꯍꯥꯞꯇꯦ ꯑꯩꯅ ꯂꯩ ꯑꯩꯈꯣꯏ ꯁꯣꯟ ꯔꯨꯝꯁꯦ ꯑꯁꯤꯅ ꯏꯪꯉꯦꯕ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯏ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯔꯤ ꯃꯅꯤꯄꯨꯔꯒꯤ ꯋꯦꯗꯔꯗꯤ ꯑꯇꯥꯡꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯁꯥꯔꯁꯨ ꯅꯨꯃꯤꯗꯥꯡꯗ ꯏꯪꯊꯩ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯁꯥꯕꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯥꯕꯅ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯌꯨꯇꯨꯕꯇ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯑꯅꯤ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯑꯝꯇ ꯇꯧꯔꯛꯇ꯭ꯔꯦ ꯀꯃꯦꯟ ꯇꯧꯔꯛꯄꯔꯣ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯅꯤ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯊꯥꯒꯠꯂꯝꯕ ꯄꯣꯁꯇꯣ ꯑꯩ ꯁꯨꯝ ꯋꯥꯔꯤꯗꯣ ꯂꯣꯏꯁꯟꯅꯔꯕꯃꯤꯅ ꯀꯛꯊꯠꯂꯒꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯝꯕ ꯄꯣꯁꯇꯨꯁꯨ ꯀꯛꯊꯠꯂꯅꯤ ꯑꯗꯣ ꯇꯨꯡꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯒꯤꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯤ ꯑꯇꯣꯞꯄꯒꯤ ꯐꯦꯁꯕꯨꯛꯇ ꯌꯥꯝꯅ ꯕꯦꯠ ꯀꯃꯦꯟ ꯎꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯗꯤ ꯁꯨꯝ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯣ ꯃꯆꯤꯟ ꯊꯤꯕ ꯂꯣꯟꯆꯣꯠ ꯐꯖꯕ ꯉꯥꯡꯕ ꯈꯣꯠꯄꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯀꯣ ꯃꯤꯒꯤ ꯃꯆꯟ ꯃꯆꯥꯗ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ
ꯀꯩ ꯀꯥꯟꯅꯒꯦ ꯃꯥꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯉꯥꯏꯍꯥꯛꯈꯛ ꯕꯦꯠ ꯀꯃꯦꯟ ꯏꯔꯨꯕꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯎꯔꯒ ꯃꯥꯕꯨ ꯃꯌꯥꯝꯅ ꯀꯔꯦꯝꯅꯕꯗꯣ ꯀꯩ ꯐꯖꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗꯕ ꯃꯤꯑꯣꯏꯕꯅꯤ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯄꯣꯛꯅꯤ ꯑꯗꯨꯅ ꯃꯄꯣꯛꯁꯤꯗ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯁꯤ ꯀꯣ ꯑꯗ ꯏꯆꯥꯁꯨ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕꯁꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯤꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕ ꯏꯁꯥꯁꯨ ꯃꯤꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜ ꯆꯥꯖꯕꯅꯤ ꯀꯔꯤꯒꯤ ꯃꯤꯅ ꯑꯩꯈꯣꯏꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯗꯣꯔꯤꯕꯅꯣ ꯃꯤꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅꯤ ꯑꯩꯈꯣꯏꯅ ꯆꯥꯖꯔꯤꯕꯁꯦ ꯀꯩꯗꯧꯕꯒꯤ ꯃꯤꯅ ꯑꯩꯈꯣꯏꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯗꯣꯔꯤꯕꯅꯣ ꯀꯩꯗꯧꯕꯒꯤ ꯃꯤꯅ ꯑꯩꯈꯣꯏꯗ ꯋꯥꯍꯩ ꯋꯥꯇꯥ ꯑꯍꯦꯟꯕ ꯉꯥꯡꯗꯣꯔꯤꯕꯅꯣ ꯑꯗꯣ ꯉꯥꯛꯄꯤꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯩꯀꯣ ꯉꯥꯛꯄꯤꯗꯣꯔꯤꯅꯤ ꯀꯔꯤꯒꯤ ꯉꯥꯛꯄꯤꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯕꯨ ꯃꯤꯅ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯊꯧꯑꯣꯡ ꯇꯧꯕꯤꯗꯕ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜ ꯆꯥꯖꯔꯒ ꯃꯤꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯛꯄꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯕꯤꯒꯅꯨ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯕꯤꯗꯕ ꯑꯁꯤꯈꯛ ꯑꯩ ꯍꯥꯏꯖꯒꯦ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯕꯤꯗꯕ ꯃꯌꯥꯝ ꯑꯗꯨꯒ ꯅꯨꯄꯤꯅꯁꯨ ꯅꯤꯄꯥꯁꯤꯡꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯆꯠꯄꯤꯕ ꯂꯣꯏꯅꯁꯨ ꯆꯠꯂꯤ ꯆꯠꯇꯦ ꯋꯥꯏ ꯅꯠꯇꯦꯀꯣ ꯑꯗꯨ ꯅꯤꯄꯥ ꯑꯃꯅꯤ ꯈꯛꯅ ꯊꯛꯆꯟ ꯆꯥꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯂꯣꯏꯁꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯅꯤꯄꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯣꯏꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅꯁꯨ ꯅꯤꯄꯥꯗ ꯉꯥꯡꯉꯤ ꯅꯤꯄꯥꯅꯁꯨ ꯅꯨꯄꯤꯗ ꯉꯥꯡꯉꯤ ꯈꯠꯅꯅꯤ ꯆꯩꯅꯅꯤ ꯍꯟꯊꯔꯛꯄꯗꯗꯤ ꯅꯨꯄꯤꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯅꯤꯄꯥꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ ꯏꯃꯨꯡ ꯃꯅꯨꯡꯅꯤꯅꯀꯣ ꯑꯗꯨꯅ ꯆꯦꯛꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯆꯦꯛꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤ ꯍꯥꯏꯕꯁꯦ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤ ꯑꯩꯒꯤ ꯏ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯂꯨꯕ ꯌꯥꯝꯅ ꯑꯆꯧꯕ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯏꯐꯨꯔꯨꯞ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯃꯩꯇꯩꯒꯤ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤꯁꯦ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯍꯥꯏꯕ ꯃꯩꯇꯩꯁꯤꯒ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯆꯠꯍꯟꯁꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯀꯥꯏ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯒꯤ ꯈꯦꯠꯅꯕꯁꯦꯀꯣ ꯏꯃꯨꯡ ꯃꯅꯨꯡ ꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯏ ꯍꯥꯏꯕꯁꯦ ꯉꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒ ꯁꯥꯎꯅꯔꯦꯅ ꯈꯜꯂꯤꯁꯤꯅꯦ ꯀꯣ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒ ꯁꯥꯎꯅꯔꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒ ꯀꯧꯅꯗꯦ ꯉꯥꯡꯅꯗꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕ ꯑꯦꯛꯖꯥꯝꯄꯜꯗ ꯑꯗꯣ ꯃꯐꯝ ꯑꯃꯗ ꯑꯩꯅ ꯂꯥꯎꯅꯅ ꯂꯩꯔꯝꯕꯗ ꯉꯁꯥꯏ ꯀꯧꯅꯗꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗꯨꯅ ꯆꯪꯉꯛꯑꯒ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯩꯉꯣꯟꯗ ꯃꯤꯗꯨꯅ ꯋꯥ ꯑꯃ ꯉꯥꯡꯉꯛꯄꯗ ꯑꯩꯉꯣꯟꯗ ꯃꯤꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗ ꯑꯩꯒꯤ ꯏꯅꯥꯎꯗꯨꯒꯁꯨ ꯁꯣꯏꯗꯅ ꯊꯃꯣꯏꯗ ꯄꯥꯟꯒꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯑꯩ ꯏꯅꯥꯎꯗꯣ ꯁꯣꯏꯗꯅ ꯆꯣꯡꯊꯣꯔꯛꯀꯅꯦꯕ ꯑꯗꯣ ꯑꯩ ꯏꯅꯥꯎꯗꯨꯁꯨ ꯑꯩ ꯀꯧꯅꯗ꯭ꯔꯁꯨ ꯏꯅꯥꯎꯗꯣ ꯃꯤ ꯈꯠꯅꯅ ꯂꯩꯔꯝꯃꯣ ꯀꯅꯥꯒꯣꯝꯗ ꯈꯨꯄꯥꯛ ꯑꯃ ꯊꯥꯔꯣ ꯑꯩ ꯆꯣꯡꯁꯤꯟꯒꯅꯦꯕ ꯑꯩ ꯏꯅꯥꯎꯗꯣ ꯐꯨꯈ꯭ꯔ ꯑꯩ ꯌꯦꯡꯉꯒ ꯂꯩꯕ ꯉꯝꯒꯗ꯭ꯔꯥꯕ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯄꯤꯕꯅꯤꯅ ꯑꯩꯈꯣꯏ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤꯁꯨ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯁꯦꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯒꯤꯗꯃꯛꯇ ꯑꯃꯗꯤ ꯑꯩ ꯀꯧꯅꯗ꯭ꯔꯕ ꯏꯅꯥꯎꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯆꯣꯡꯊꯣꯛꯇꯣꯔꯤꯕꯅꯦꯕ ꯑꯗꯨꯅ ꯏ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯏꯌꯦꯕ ꯑꯗꯨꯅꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯚꯣꯠꯁꯨ ꯌꯧꯔꯛꯑꯦ ꯚꯣꯠꯁꯨ ꯑꯩꯈꯣꯏ ꯁꯤꯗꯁꯨ CM ꯂꯥꯛꯇꯣꯔꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯒꯤ ꯁꯝꯚꯥꯕꯅꯥ ꯑꯃ ꯂꯥꯛꯇꯣꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯕꯁꯨ ꯐꯪꯉꯤ ꯀꯩꯗꯧꯅꯤ ꯚꯣꯠ ꯌꯧꯔꯛꯑꯒꯗꯤ ꯄꯥꯕ꯭ꯂꯤꯛꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯚꯣꯠꯄꯨ ꯌꯧꯔꯗꯤ ꯄꯥꯕ꯭ꯂꯤꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯚꯣꯠ ꯂꯣꯏꯔꯒꯅꯤꯁꯦ ꯂꯝꯕꯤ ꯊꯣꯡ ꯑꯃ ꯐꯖꯔꯤꯕ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯂꯝꯕꯤꯅ ꯑꯃ ꯐꯖꯔꯤꯕ ꯀꯩ ꯍꯥꯏꯔꯨꯅꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯅꯒ ꯖꯤꯞꯁꯤꯗꯒ ꯍꯜꯂꯛꯄꯁꯦ ꯖꯤꯞꯁꯤꯗꯒ ꯍꯜꯂꯛꯄꯁꯦ ꯐꯅ ꯋꯥꯡ ꯆꯣꯡꯈꯠꯂꯤ ꯃꯅꯤꯡꯗ ꯐꯝꯕ ꯀꯥꯡꯕꯨꯗꯣ ꯑꯩꯕꯨꯗꯤ ꯃꯥꯡꯗ ꯐꯝꯕꯅꯤꯅ ꯀꯩꯁꯨ ꯅꯠꯇꯦ ꯖꯤꯞꯁꯤꯗꯒ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯁꯦ ꯀꯃꯦꯟꯒꯁꯦ ꯀꯥꯏ ꯌꯧꯔꯣ ꯈꯪꯗꯦ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯂꯝꯕꯤꯅ ꯃꯔꯣꯟ ꯑꯃ ꯑꯗꯨꯏ ꯑꯁꯣꯝꯂꯣꯝꯗ ꯈꯔ ꯇꯤꯗꯤꯝ ꯔꯣꯠꯇꯅꯤꯀꯣ ꯈꯇꯪ ꯐꯔꯤꯁꯦ ꯂꯝꯕꯤꯁꯦ ꯑꯇꯩꯗꯤ ꯌꯦꯡꯉꯨ ꯃꯥꯏꯀꯩ ꯂꯣꯏꯔꯦ ꯃꯌꯥꯝ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯌꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯣꯔꯣꯛꯇ ꯁꯨꯝ ꯉꯥ ꯌꯣꯛꯄ ꯌꯥꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯤꯗꯤ ꯀꯩ ꯍꯥꯏꯕꯅꯤ ꯐꯕꯗ ꯅꯠꯇ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯤꯗꯤ ꯐꯕꯗ ꯂꯝꯕꯤꯗ ꯉꯥ ꯌꯣꯛꯄ ꯌꯥꯅꯤ ꯅꯣꯡꯖꯨ ꯄꯟꯊꯥꯗ ꯂꯝꯕꯤ ꯆꯠꯄ ꯖꯥꯠꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯆꯄꯦꯠ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯡꯁꯥ ꯁꯥꯔꯛꯄ ꯃꯇꯝꯗꯗꯤ ꯁꯝꯒꯁꯦ ꯃꯩ ꯌꯦꯡ ꯌꯥꯗꯦ ꯁꯝꯒꯁꯦ ꯎꯐꯨꯟꯅ ꯂꯣꯏꯕ ꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯖꯤꯞꯁꯤꯗ ꯇꯣꯡꯉꯒ ꯐꯌꯦꯡꯗ ꯆꯠꯂꯨꯕ ꯐꯌꯦꯡꯗꯒꯤ ꯍꯜꯂꯛꯄꯗ ꯐꯌꯦꯡꯗꯒꯤ ꯆꯠꯂꯨꯔꯦ ꯐꯌꯦꯡꯗꯒꯤ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯖꯤꯞꯁꯤꯗ ꯇꯣꯡꯉꯤꯕ
ibung yupa mayamdo amana amada yenga nok amana amada yenga nok kaigona abada si pisum se samdi to khoro pisum ga je uphon ngata pa ka se mawong am ningo aduna chali bai ibung yupa mayamda amana amada yenga noi amana amada yenga noi kaino isana isagi sakto di udrabanina adu phayeng rom daga chalo Lore mayam da ngodo sangai festival ka matam no November da date kya da kamai tari ba phayeng dei ga halak pasiri khofa jamni aduna manipur gi lambi sidi Mahesh Kumar Abujam numit khuding fi su da ya de ibe ite men da nana amuk chalu khige hoi 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 doidi man hari chana nene hoina wa biri ba mayam do loina ujai nene yengjei loina thaga chari Syam Sundar nai ba ai mo da dite manupi na ngausan da ne magi nupa do hana pu sini nupi na ngausan da nupi na magi nupa da hato ko sini nupa na ngausan da nupi na hato ko ai nupi na ngausan da ni pa bo ai magi fesla di lore khal aji Syam Sundar na lamen bagi nang phone do sang de phone to do ka hang do lore ai ngarang mathang nahan Samsung da phone tawramani Samsung da phone bande chumi nupi na song option abi darkar ta de nipa na song option abi darkar ta de nupi nupa ni mak chap mana na yum pumina ga dabani nipa na su nupi do magi nupi ne na yum da ai ko ngausan na de nipa na su magi nupi do yum da magi nupi ne na pura bani na magi nupi gi mafam do kana ko mama da su dumaina share to magi nupi gi thak se yam wang na tham ga dabani aduga nipa su nupi duna magi nipa gi mawa ma puroi bagi izzat sanman se yam wang na tham ga dabani aduga ngausanaba khosanaba tawbadi adudi talliko talli duna nupi ai baja nupi se isagi izzat se yamna phajana chatkadabani comment nai khe ba dono ungna jing khe ai gi je jade ne comment je kai gino jade Revita Singhai nama lai name a car for an edit cheta hai हमका name a car for an edit देखिए इसमें दिमा kanano Revita kai haino khangde खाली से name a car for an edit kai haino khangde ko name and car for an edit cheta नहीं है my car तो edit हो गया है my car mà my sang है जरा ये तक तो edit हो गया है रोता ado ne ichina me ngarang ne kaino dagi yongchak ne yongchak fresh saning adi manipur da hojik hojik yongchak phangi बेसी दिगोल होले हो मानुए पिसोन ना सा आई लाइक थारा के तो इचना मैम yongchak saning adi mayam comment tabro yongchak ki mafam mayam na su uramani ए number su lei number ngarang wari sanare asam da su saba yani manipur da su saba jani manipur wang da su saba yani yongchak phajagraba yongchak maru tongba bakpisa thangjam ise kwak nupi masak khange loina kre doi do sauna do loina kre loisana gare wari do loisana gare ichna mayam nangi friend me am je wo jai loisana do ai gi nusibi egi ita punima haina ko punima singa ma se kaino mahila committee gi kaino mo oiribani sama so thogdang puribani ado ine egi nungsi da bi egi punima friend na engonda support to birakpagi punima bu yamna hanna thagachari jite sarang them aigi matamda aigi tamangda lepi rakhiba singdo matam khudi makta ai kauzaroi jite sarang them masi je kari nang nomi je o thamungra akoina so asi room se akoina laiba room se asigi phamung se ready made phamung ne ba ichana ba je hipi ano akoina so ne hipa box palang akoi trick ki phamung do somna kan ne ba asi phamung se khatang noma da hekta nome ba aduna asi ready made ni na akoi ki jot ki phamung do adu phamung du ne ba pakpisa thangjam ai sire da no ko da na ba pharo ko ise hoi pare ai comment to biro comment pa ba nuai ado na nong ni matung da ai youtube ta la ni ado ai social media pa he na yam sounding ami yam leira me ado social media the thado ke khalo do je thado aroi social media the thado aroi he mayam mi chinau
ꯑꯩꯅ ꯃꯤꯠ ꯅꯨꯡꯉꯥꯏꯇꯦ ꯇꯟꯖꯜꯂꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯁꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯧꯖꯤꯛ ꯊꯥꯗꯣꯛꯑꯔꯣꯏ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯏꯅꯥꯎ ꯁꯥꯝꯁꯨꯟꯗꯔ ꯄꯥꯎꯅꯝꯕ ꯍꯥꯏꯁꯦ ꯃꯥꯗꯤ ꯏꯕꯣ ꯌꯥꯕꯅꯤꯍꯦ ꯃꯥ ꯅꯨꯄꯤꯅ ꯁꯣꯏꯔꯦ ꯅꯨꯄꯤꯗ ꯂꯦꯝ ꯊꯥꯗꯦ ꯅꯤꯄꯥꯅ ꯁꯣꯏꯔꯦ ꯅꯤꯄꯥꯗ ꯂꯦꯝ ꯊꯥꯗꯦ ꯅꯨꯄꯤꯁꯨ ꯁꯣꯏꯒꯅꯨ ꯅꯤꯄꯥꯁꯨ ꯁꯣꯏꯒꯅꯨ ꯃꯥ ꯍꯥꯏꯁꯦ ꯁꯣꯏꯕ ꯍꯥꯏꯁꯨ ꯂꯩꯗꯅꯀꯣ ꯈꯔ ꯃꯥ ꯁꯨꯝ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯣꯏꯗꯕ ꯉꯝꯕꯔꯣ ꯑꯗꯨꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯑꯁꯣꯏꯕꯁꯤꯗꯤ ꯌꯥꯗꯦ ꯑꯦꯚꯥꯔꯦꯟꯠꯂꯤ ꯀꯔꯤ ꯋꯥꯔꯗꯅꯣ ꯋꯥꯔꯗꯁꯦ ꯑꯅꯧꯕ ꯃꯥꯜꯂꯦ ꯈꯪꯗꯦ ꯏꯆ꯭ꯔꯥꯄꯥꯅ ꯆꯨꯞꯄ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗꯣꯏꯅꯤ ꯃꯥ ꯆꯨꯞꯄ ꯆꯨꯞ 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 ꯑꯗꯨꯅꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯅꯍꯥꯟ ꯑꯩ ꯊꯣꯛꯀꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯂꯣꯏꯅꯔꯦ ꯍꯥꯏꯒꯦꯅ ꯑꯩꯅ ꯂꯥꯏꯐꯁꯦ ꯊꯥꯖꯔꯛꯄꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯛꯁꯤꯟ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯁꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯄꯣꯛꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯁꯦ ꯍꯤꯡꯉꯤꯉꯩꯁꯤꯒ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯕ ꯑꯃꯅ ꯑꯃꯒꯤ ꯊꯧꯗꯥꯡꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯑꯩꯅ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯁꯦꯟ ꯂꯨꯄꯥ ꯄꯩꯁꯥ ꯅꯠꯇ ꯅꯠꯇꯦꯀꯣ ꯃꯤꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯃꯤꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯃꯤꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯍꯟꯕ ꯑꯗꯩ ꯑꯩꯅ ꯉꯝꯖꯕ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯂꯩꯗꯅꯀꯣ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯇꯧꯕ ꯉꯝꯕ ꯃꯐꯝꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯇꯧꯕꯤꯕ ꯑꯩꯅ ꯉꯁꯤ ꯂꯨꯄꯥ ꯆꯥꯝꯃꯈꯛ ꯄꯤꯈ꯭ꯔꯒꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒ ꯆꯥꯝꯃꯁꯤꯅ ꯉꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯀꯥꯟꯅꯒꯗꯕ ꯑꯣꯏꯔꯗꯤ ꯂꯨꯄꯥ ꯆꯥꯝꯃ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯇꯧꯕꯤꯔꯨꯔꯒꯅꯦ ꯃꯃꯜ ꯐꯪꯉꯣꯏꯗꯕ ꯃꯐꯝꯗꯨꯗꯤ ꯇꯧꯗꯕ ꯑꯗꯨꯒ ꯃꯇꯦꯡ ꯇꯧꯕꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯦꯀꯣ ꯊꯥꯅꯗꯕ ꯂꯩꯅꯀꯣ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯦ ꯃꯇꯦꯡ ꯉꯝꯃꯤꯈꯩ ꯄꯥꯡꯕ ꯃꯤꯅ ꯃꯃꯜ ꯇꯧꯕꯤꯔꯦ ꯃꯋꯥ ꯂꯧꯗꯦ ꯇꯧꯕꯤꯗ꯭ꯔꯦ ꯃꯋꯥ ꯂꯧꯗꯦ ꯁꯃꯥꯖꯀꯤ ꯊꯕꯛꯇꯗꯤ ꯌꯥꯎꯕꯤꯒꯗꯕꯅꯤ ꯄꯨꯝꯅꯃꯛ ꯃꯇꯦꯡ ꯇꯧꯕ ꯑꯩꯈꯣꯏꯗꯤ ꯉꯝꯃꯤꯈꯩ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯔ ꯆꯠꯄꯦꯕ ꯃꯤꯗꯨꯅ ꯑꯩꯅ ꯃꯇꯦꯡ ꯇꯧꯕꯤꯒꯦꯅ ꯑꯩꯈꯣꯏꯗ ꯃꯋꯥ ꯈꯪꯕꯤꯔꯛꯑꯁꯨ ꯑꯗꯨ ꯌꯥꯝ ꯐꯕꯅꯤ ꯈꯪꯕꯤꯔꯛꯇ꯭ꯔꯦꯅ ꯑꯗꯨ ꯃꯋꯥ ꯂꯧꯗꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯅ ꯇꯧꯔ ꯆꯠꯄ ꯉꯝꯃꯤ ꯃꯈꯩ ꯑꯗꯨꯅꯤ ꯍꯥꯏꯒꯗꯕꯗꯤ ꯀꯩꯅꯣ ꯄꯥꯕꯨꯡꯆꯥꯎ ꯊꯥꯡꯖꯝꯅ ꯏꯆꯦ ꯍꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯈꯛꯇꯅ ꯀꯂꯛ ꯆꯥꯎꯕꯅꯤ ꯉꯥꯛꯄꯤ ꯍꯩꯕ ꯏꯆꯦꯒꯤ ꯃꯑꯣꯡꯗꯣ ꯇꯝꯕ ꯑꯣꯏꯖꯁꯅꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟꯒ ꯏꯔꯗꯤ ꯈꯔ ꯃꯤꯁꯦ ꯆꯥꯝꯃ ꯍꯦꯟꯅ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯅꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯗꯤ ꯌꯨꯇꯨꯞ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯂꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯌꯨꯇꯨꯞꯇ ꯋꯥꯔꯤꯗꯣ ꯊꯝꯃꯨꯔꯕꯅꯤꯅ ꯑꯩ ꯏꯊꯟꯇ ꯇꯨꯃꯤꯟꯅ ꯌꯥꯅꯔ ꯂꯣꯏꯁꯟꯅꯈ꯭ꯔꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯥꯔꯒꯅ ꯌꯨꯇꯨꯞꯇ ꯃꯌꯥꯝꯗ ꯍꯥꯏꯒꯦ ꯍꯥꯏꯕ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯣꯏꯔꯒꯅ ꯌꯨꯇꯨꯞꯇ ꯈꯪꯍꯜꯂꯔꯣꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯕ꯭ꯔꯣ ꯑꯗꯨꯅ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯇꯝꯗ ꯌꯨꯇꯨꯞꯇ ꯈꯪꯍꯟꯈꯤꯕꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯔꯦ ꯁꯣꯜꯚ ꯑꯣꯏꯅꯔꯦ ꯑꯩꯁꯨ ꯑꯩ ꯌꯨꯇꯨꯞꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯈꯪꯍꯟꯕꯒꯤ ꯂꯥꯏꯐꯁꯦ ꯊꯥꯔꯝꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯔꯛ ꯂꯩꯀꯥꯏ ꯑꯃꯠꯇꯒꯤ ꯑꯣꯏꯕꯅꯤꯅ ꯏꯅꯦ ꯃꯥꯃꯣꯗꯨꯒꯤ ꯏꯅꯦ ꯃꯥꯃꯣꯗꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯏꯜꯂꯣꯏꯗꯣꯔꯤꯕꯅꯣ ꯑꯩꯈꯣꯏ ꯄꯣꯁꯇꯨ ꯏꯊꯛ ꯀꯛꯈ꯭ꯔꯦ ꯊꯣꯡꯕꯅ ꯍꯥꯏꯔꯣ ꯋꯥ ꯊꯥꯡꯖꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯁꯇꯨ ꯑꯗꯨꯒ ꯀꯛꯈ꯭ꯔꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯈꯤꯕ ꯄꯣꯁꯁꯤꯡꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅꯔꯕꯅꯤꯀꯣ ꯀꯛꯈ꯭ꯔꯦ ꯑꯗꯨ ꯀꯛꯊꯠꯈꯔꯦ ꯐꯦꯁꯕꯨꯛꯀꯤ ꯄꯣꯁꯁꯤꯡꯗꯨꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯃꯩꯇꯩ ꯃꯁꯦꯟꯅꯤꯀꯣ ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯋꯥ ꯍꯥꯏꯒꯗꯕꯗꯤꯀꯣ ꯃꯩꯇꯩ ꯑꯃꯅ ꯃꯩꯇꯩ ꯑꯃꯗ ꯊꯤꯅ ꯉꯥꯡꯕꯁꯦ ꯑꯇꯣꯞꯄ ꯑꯃꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯀꯔꯤ ꯈꯟꯒꯅꯤ ꯑꯗꯨꯅ ꯐꯪꯉꯔꯣꯏꯕ ꯃꯩꯇꯩ ꯑꯃꯅ ꯃꯩꯇꯩ ꯑꯃꯗ ꯊꯤꯅ ꯉꯥꯡꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯌꯥꯔꯤꯃꯈꯩ ꯑꯁꯤ ꯈꯟꯊꯃꯤꯟꯅꯁꯤ ꯑꯁꯤ ꯈꯛꯀꯤ ꯍꯥꯏꯒꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯑꯣꯏꯔꯛꯑꯕꯅꯤꯅꯀꯣ ꯁꯟꯅꯥꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯑꯃ ꯑꯃ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯈꯣꯠꯆꯟꯕ ꯃꯇꯝꯁꯨ ꯌꯧꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯑꯩꯈꯣꯏ ꯌꯥꯁꯟꯅꯕ ꯄꯨꯔꯛꯑꯦ ꯁꯦ ꯏꯕꯨꯡ ꯍꯧꯖꯤꯛ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯏꯕꯨꯡ ꯑꯇꯩꯁꯨ ꯃꯌꯥꯝꯅ ꯏꯕꯨꯡ ꯑꯃꯅ ꯈꯪꯅꯕ ꯑꯩꯅ ꯏꯕꯨꯡ ꯑꯃ ꯁꯛꯏ ꯑꯗꯨ ꯏꯕꯨꯡꯗꯨꯅꯁꯨ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯣꯏꯁꯟꯅꯈꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯗꯣꯛꯅꯔꯔꯣꯏꯁꯤ ꯃꯊꯪꯗ ꯉꯁꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯗꯣꯛꯑꯝꯃꯤꯁꯦ ꯑꯗꯨ ꯋꯥꯐꯝꯗꯣ ꯂꯣꯏꯁꯟꯅꯈꯔꯦ ꯑꯩꯈꯣꯏ ꯌꯥꯅꯕ ꯄꯨꯔꯛꯑꯒ ꯍꯥꯏꯒꯦꯅ ꯑꯗꯨꯒꯤ ꯂꯥꯏꯚꯁꯦ ꯊꯥꯖꯔꯝꯕꯅꯤ ꯑꯃꯕꯨ ꯑꯣꯏꯁꯨ ꯑꯩꯈꯣꯏ ꯌꯥꯁꯟꯅꯈꯔꯦ ꯑꯗꯣ ꯃꯣꯏꯁꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯁꯣꯏꯈꯤꯕ ꯍꯥꯏꯗꯣ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦꯀꯣ ꯑꯩꯅꯁꯨ ꯃꯣꯏꯅ ꯑꯗꯨ ꯇꯧꯔꯛꯄ ꯃꯇꯨꯡꯗ ꯑꯩꯅꯁꯨ ꯁꯥꯎꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯈꯤꯕꯁꯨ ꯂꯩ ꯃꯣꯏꯅꯁꯨ ꯍꯥꯏꯔꯛꯄꯁꯨ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯥꯎꯅ ꯍꯥꯏꯔꯒꯁꯨ ꯋꯥꯍꯩ ꯋꯥꯇꯥ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯇꯥꯡꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯂꯣꯟꯆꯣꯞ ꯐꯥꯖꯣꯞꯇꯤ ꯑꯩ ꯉꯥꯡꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯣ ꯍꯣꯏ ꯑꯗꯨ ꯍꯥꯟꯅ ꯋꯥꯔꯤ ꯍꯧꯗꯣꯛꯑꯒ ꯀꯩꯁꯨꯝ ꯀꯥꯟꯅꯗꯦꯀꯣ ꯂꯣꯏꯁꯤꯜꯂꯁꯤꯕꯨ ꯍꯥꯏꯔꯗꯤ ꯃꯤ ꯆꯥꯝꯃ ꯂꯩꯅꯦꯗ ꯍꯥꯟꯅꯩ ꯋꯥꯔꯤ ꯍꯧꯗꯣꯛꯑ ꯀꯥꯟꯅꯗꯦ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯖꯒꯗꯕꯗꯤ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯉꯥꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯄꯜꯂꯒ ꯉꯥꯡꯕꯤꯗꯕ ꯑꯃꯗꯤ ꯃꯤꯒꯤ ꯃꯄꯥ ꯃꯌꯥꯝ ꯃꯃꯥ ꯄꯜꯂꯒ ꯉꯥꯡꯗꯕ ꯃꯌꯥꯝꯅ ꯈꯪꯍꯟꯖꯕꯅꯤ ꯑꯁꯤꯝꯇꯪ ꯃꯄꯥ ꯈꯪꯕꯤꯗꯕ ꯃꯃꯥ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤꯀꯣ ꯃꯤꯒꯤ ꯑꯣꯀꯥꯠ ꯃꯤꯒꯤ ꯈꯟꯗꯥꯟ ꯄꯜꯂ ꯉꯥꯡꯗꯕ ꯑꯗꯨꯒ ꯃꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯤꯒꯤ ꯁꯥꯒꯩ ꯄꯜꯂ ꯉꯥꯡꯕꯤꯗꯕ ꯃꯤ ꯑꯗꯨ ꯁꯥꯒꯩ ꯄꯜꯂꯒ ꯃꯤꯒꯤ ꯉꯥꯡꯉꯦꯗꯤ ꯁꯥꯒꯩ ꯄꯜꯂ ꯀꯩꯗꯧꯉꯩꯗ ꯉꯥꯡꯉꯣꯏꯗꯕꯅꯤ ꯑꯗꯣ ꯑꯁ ꯇꯣꯛꯑꯣꯗ ꯑꯩ ꯀꯩ ꯇꯥꯛꯇꯣꯏꯅꯣ ꯑꯩ ꯇꯥꯛꯄ ꯅꯠꯇꯦ ꯑꯩ ꯁꯨꯝ ꯍꯥꯏꯖꯕꯅꯤꯀோ ꯃꯤꯒꯤ ꯁꯥꯒꯩ ꯄꯜꯂꯛꯑꯗꯤ ꯃꯤꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯏ ꯃꯤꯒꯤ ꯈꯟꯗꯥꯟ ꯄꯜꯂꯗꯤ ꯃꯤꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯏꯀꯣ ꯑꯩ ꯂꯥꯏꯔꯔꯒ ꯑꯩ
ꯁꯨꯔꯒ ꯆꯥꯔꯒꯁꯨ ꯃꯤꯒꯤ ꯌꯨꯝꯗ ꯁꯨꯔꯤꯗꯣ ꯃꯤꯒꯤ ꯌꯨꯝꯗꯒꯤ ꯅꯤꯔꯨꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯜ ꯆꯥꯖꯕꯅꯦꯕ ꯉꯁꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯊꯣꯛꯇꯣꯔꯦ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯂꯥꯛꯑꯒ ꯊꯕꯛ ꯁꯨꯔꯤ ꯐꯤꯖꯨ ꯐꯤꯖꯥꯝꯃꯒ ꯑꯃ ꯇꯧꯔꯒ ꯃꯥꯅ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯑꯁꯨꯃꯟꯗ ꯄꯨꯔ ꯆꯠꯂꯤꯗꯣ 마도 마기 마사기 후망 만 자자버냐바 아도이두가 마나 수르가 보기바 시엔도 아이나 아두게두가 아이기 시엔네나 파우사바 야로 아이기 시엔나 때바 두두 마기 아수먼도 이네 비기버냐바 너 마사기 이젯가 로이나 사리바 포네바 아도이두 năng 하지라 수르 사바 năng 아두 사바 아두마이 레이드나고 아두마이나고 아두마이 미기 와히 와타 아두마이 까리 라이 마야 미오이 바이세고 아두마이 와도 하이데바 이나 콘마 라이레 바이시디 쿠바 콘남니 siba na bai se kar matam ke de khang mangam de ina khon ba lai bai su khang mangam de paisa na karor le su phamung da ta na lei ra ke do ru doino dung ma yam ma lei ado ama boi su sauna da ba mioi bai se lan da ba ding am de kana ba adu ano bo jaudi channel me subscribe to ver mo ta ma de channel video thangalani henjan na ama da yam na mi hing sa gum to bo se to na roi se pham je se ai je ge do thank you channel mayam numidang oiram jorabani na mayam live se loi salasi अद मैम पुनम कंगले पाकना याई फरे योदो पाखंग मने याई फरे अखोई की लेदिबा इचनाव मैम पुनम ना याई फरे मैतै हेबा मैतै से अखोई मैम पुनम अपुन मैना लेपगा मालेम दा मैतै की अपुन बाई से कैनो उदबा होना सी मैतै अमाना वारे नारे बदा मैतै मेगी थमोई दा पाली दो अदुमाइना को अखोई अपुन मैना लेबिनरगा मालेम दा सक ताकमिना सी को इचनाव मैम फरे लोइसलगे मैम बाय बाय मैम पुनम लोइसलगे को लोइसलसी मैम लाइव दा लापिरंबिबा मैम पुनमपु हानिंगाय ता थागत फोंदोकचरी 73 खरा खरा तौना बाय बाय तौनरसी मैम लई मतमदा हेक्ता बटला कथत नुंगाइते वीडियो सेट तो बिरमो अंदो इचनाव मैम वाली लोई जोगिना बा लाइबा डेट 1 नत्र 2 दगी वीडियो हापचरगे इचनाव मैम तांग अमदे वीडियो मैम लानी तांग अम नत्रसो तांगनी दे वीडियो हापचनबा होटनजरगे को इचनाव मैम तांग अम नत्रगा तांगनी दगी वीडियो हापचनबा होटनजरगे थैंक यू मैम बाय बाय खरा खरा तौनमी थोप हौरे होय हाय नु थोप हौरे ना जोला हेंगलगबनी अदो खरा तौनमी थोप हौरसी लोइसलगे इचनाव मैम सेक्शन सना लेमिनसी अफा फबा चिंजाक सासी नादनबा होटनसी निसागी पुसे सिजनरोइस अदुगा मैयाई गाबा पोसे सिजनरोइसी अंदरबदो अदो लोइसलसी इचनाव मैम हक्चांग नाद्रिगै फै नादनबा होटनसी अफब चिंजाक सासी फ्रेश होइबा चिंजाक सासी मना मसिंग सासी असंग अमान यामना सासी तौतबु अखोय मणिपुर रोमदा लेबा इचनाव मैमगिदी कांगसोईगुंबा करीगुंबा यामना साई यामना फै इरोंबा कांगसोई याम हेना साई को अखोय सोमदना मयांग लेबाकता लेबनिना मयांगी चिंजाक से खतंग हेना सारे अखोय सोमदना को थाव से अखोय सोमदना खजितंग हेना साई दोइदी nga thongsu tawraga na hena namba thongaga थाव की केनो से यामना हेना साई अखोय सोमदना थाव याम साबदी फते हाइना लेरबनी अदुगा अखोय सोमदना मुंगा आयाइबा फंगदबा अदोइदी हजिकि लोइना गेस ता थोंगनरबनिना को nga याइबगी खुदोंग साबा लेतबा अदुना कांगसोई करांग साबा खरा वाटली कांगसोई साबा से हक्चांग दा दुकि मतिक फई मना मसिंग साबा दुकि हंगाम अखोय सेदी हंगाम से नौना हजिकता चरा थोकलै मणिपुरदी हंगाम मका सानारे हंगाम मका सानारे मणिपुरदी अदो मणिपुरदा kaksoy na trang rangi ba kaksoy da zongsak kaksoy mart da fresh oiba zongsak maru atong ba zongsak maru atong ba phange hoji kaksoy mart da soina su phangi sani ni tin ga tai zongsak ha mi te gi chinjak se ko kumar sa lising ni machi tau dei do kaino karan kumar lising ni Oke masuk. Kadang. Mayam bye bye yai familiarity man pun siba ada matam pun emang aku ibung yupa singgu kau bigano हाँ बेटा आ गया बेटा
हाँ ठीक है बेटा, खुश रह बेटा। राम है, राम राम बेटा। Bye bye mayam loisalasi mayam namidang wairam yore namidang wairam ki thabak loisanaba hotnarage mayam थो मैं फजना हायर थम। bye bye nupi ekoi oibi ekoi mayam ड्यूटी ayukta होरसी। yore duty ha mai nipa office chalamdai school chalamdai adoidi ayukki loirakpagi loire amukamu to manipur dadi sinau mayam sakse pung 8 13 baudal chaloine ko asam dadi ayukta amuk pung ama ani tarakpada amuk numidangda amuk chakse ahumrak ni chadoise chak ahumrak ni asam di chadoise manipur di ani raktani chak charise angangsingna charawan mo khopna amani ko adubo thabakti yam kobi manipur da nomada ani rak chak chaisina yamna phai hakchang su phaba thabak su komba athu wa su nangnaba maram punamakta phai apoi sigadi pung ama makhai pung ani asi saksa matam pung ama makhai pung ani saksa matam aduga somda mukamu manipur dana pung 10 si manungda saksarani atadi thengai tobudi uji manipur du chomba de program ma de sum 12 tare saksabada ha di jam ngan chanara musuko ahoi sigadi karma gumba luhong bagi di khangdre karma gumba tarpon gumba aduga lai thorong gumba oiragadi pung 12 gi manungda 12 gi manungda lai chakatli 12 gi manungda adu chabadi sum pung ama tai sum pung ama makhai ani sum tai chabadi शेक्सपियर से सुने नाव कभी रहो। oh Shakespeare kuire he udaba nungai ribo hoi hoi नुंगाइते हाइना सुताकी। ai mit khara nungai taba ado Nepal la yengwa chalubado moi private ta su yengore government da su yengore ai di thoidokpa kaisu kana raktre adudagi do mathangda mok mafam ani ma chatka bagi plan silli adu mathangda aduga chappa matamda mayamda khanganjarake ado aisi sum YouTube ta khara update tawnaba hotna jarage kuire he Shakespeare hoji kara duty tarige ado ni chinau mayam nungsi YouTube ta phangnagiba nongma khangnadaba pusi gu unadaba singse थारमी हाइना चंगपन। hoi thagachari YouTube haiba YouTube friend circle se yamna nungsi पंजाब। oh Punjab kadai de lei no akoi Punjab ki Moga da lei ramme Batinda da lei ramme Hoshiarpur da lei ramme Patiala da lei ramme sorry Ludhiana da lei ramme मालूदियाना होनी। akoi Ludhiana da su lei ramme Moga da lei ramme Punjab ki Moga da di nga jam hongi nga pai ka se nga pai achou achouba kilo 3 lumba se lupa cham da ka lei re akoi Punjab ki Moga da thank you ichinau mayam loisenjarege bye bye Shakespeare now phone number su laami yam nungsi noi lakpiramba loisenjarege ko mayam punamak su lakpiramba punamakpu hainingai da thagatba phongdokchari ado numidang wairam jawrabanina nupi gi thodang hawrurage शेक्सपियर खुरमजरी। खुरमजरी bye 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 guys नाव कभी रहो ना बनते तो मिल नुंगाई तब। bye bye guys नाव कभी रहो। fare naraba mina hangadi fare haitaine ko fare haigadabaduna fare loisalage ko ichinau mayam thank you aina swai live thaba matamda lakpiremba mayam punamapu haningai ta thagatpa phongdokchari ado loisalage bye bye mayam punamag yamna nungsi lakpirembagi adubu numidang wairam jawsalamina numidang wairam gi thabak su loisandaba yate ko ado loisalage bye bye mayam kathalage ko mayam waro bigano kona mu matang matam jabda live lakchage ado aina nongine mangda laami ba live tuga ngasi laami ba live sega ai maru oibadagi live se thajaramani ado adumaina live ka di thadaba yamna kuire ado ichinau mayam YouTube ta mo
ꯂꯥꯛꯅꯕ ꯍꯣꯠꯅꯖꯔꯒꯦꯀꯣ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯔꯒ ꯃꯤ ꯃꯊ꯭ꯋꯥꯏ ꯆꯥꯛꯄ ꯃꯌꯥꯝ ꯂꯩꯔꯝꯃꯕꯅꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏ ꯍꯥꯏꯅ ꯃꯊ꯭ꯋꯥꯏ ꯆꯥꯛꯅꯔꯕꯅꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯤ ꯈꯔ ꯃꯊ꯭ꯋꯥꯏ ꯆꯥꯛꯍꯟꯈꯤꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ Nako, second pung makai phal. ꯀꯩ 20 30 second na ngai. ꯑꯣ 30 ꯁꯦꯀꯦꯟ ꯈꯛꯇ ꯉꯥꯏꯀꯣ ꯑꯩꯗꯤ ꯇꯥꯏꯝꯒ ꯌꯦꯡꯗꯦꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦ ꯑꯃ ꯇꯧꯔꯝꯃꯦ ꯑꯗꯩ ꯁꯨꯝ ꯊꯥꯒꯠꯂꯛꯄ ꯄꯥꯕꯨꯡ ꯃꯌꯥꯝ ꯏꯃꯥ ꯃꯌꯥꯝꯅ ꯐꯣꯟ ꯇꯧꯔꯛꯄꯁꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯐꯣन ꯇꯧꯔꯛꯄꯁꯤꯅ ꯇꯧꯕꯗꯤ ꯅꯨꯡꯁꯤꯕꯒꯤ ꯐꯣꯟ ꯇꯧꯔꯛꯄꯅꯤꯀꯣ ꯑꯗꯣ ꯊꯥꯒꯠꯄ ꯐꯣꯟ ꯊꯥꯡꯒꯠꯄ ꯉꯝꯍꯧꯗꯕꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯐꯣꯟ ꯇꯧꯔꯛꯄꯅ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯥꯕꯨꯡ ꯏꯃꯥ ꯃꯌꯥꯝꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯔꯤ ꯏꯃꯥꯁꯤꯡ ꯑꯗ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯂꯝ ꯄꯤꯔꯒꯦ ꯌꯨꯝ ꯁꯥꯔ ꯂꯩꯔꯔꯣ ꯍꯥꯏꯕꯁꯤꯅꯁꯨ ꯃꯔꯣꯟ ꯑꯃ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯁꯤꯒꯩ ꯁꯨꯝ ꯄꯣꯛꯑꯒ ꯁꯤꯒ ꯁꯨꯝ ꯂꯩꯔꯕꯅꯤꯅꯀꯣ ꯀꯩ ꯍꯥꯏꯔꯨꯅꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯁꯨꯝ ꯑꯩꯁꯨ ꯈꯗꯥꯡꯁꯦ ꯁꯨꯝ ꯇꯧ ꯂꯩꯗꯣꯔꯤ ꯕꯥꯏ 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 ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ